ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯒꯣꯏ ꯁꯥꯕꯤ ꯔꯥꯙꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯪꯋꯥꯡ ꯋꯥꯡꯗꯕ ꯆꯤꯡꯌꯥꯒꯤ ꯊꯦꯜ ꯑꯃꯗꯅꯤ, ꯂꯩꯃꯥꯏꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯄꯥꯛ ꯃꯆꯥꯒꯨꯝꯅ ꯑꯁꯪꯕ ꯅꯥꯄꯤꯅ ꯏꯄꯥ ꯄꯥꯅ ꯍꯧꯗꯨꯅ ꯑꯇꯤꯊꯤ ꯀꯅꯥ ꯑꯃꯒꯤ ꯐꯤꯗꯥ ꯊꯥꯕꯒꯨꯝ ꯃꯁꯥ ꯅꯥꯟꯅ ꯍꯧꯔꯤ꯫ ꯌꯦꯡꯈꯠꯈꯤꯕꯗ ꯆꯤꯡꯗꯣꯜꯗ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯎꯆꯥꯝ ꯄꯥꯝꯕꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯗꯨꯅ ꯍꯧꯔꯤ꯫ ꯌꯦꯡꯊꯔꯛꯂꯒꯅ ꯆꯤꯡꯗꯣꯜꯗꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯔꯕ ꯗ꯭ꯔꯤꯁꯃꯛꯇꯤ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯐꯖꯈꯤ꯫ ꯊꯧꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯁꯥꯠꯂꯝꯕ ꯊꯔꯣ ꯊꯝꯕꯥꯜꯁꯨ ꯂꯩꯃꯟ ꯆꯟꯈ꯭ꯔꯦ, ꯊꯝꯆꯦꯠ ꯃꯥꯁꯨ ꯊꯝꯕꯧ ꯑꯣꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯏꯃꯥꯏꯗꯨꯃꯗꯤ ꯑꯇꯤꯌꯥ ꯃꯆꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯤ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯀꯣꯏꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯣꯔꯧꯅ ꯆꯪꯂꯝꯗꯥꯏ ꯅꯧꯅ ꯃꯌꯣꯜ ꯆꯣꯡꯂꯛꯂꯤꯕ ꯎꯅꯥꯁꯤꯡ ꯑꯗꯨꯗ ꯐꯖꯕ ꯃꯆꯨ ꯑꯃꯅ ꯐꯤꯖꯣꯜ ꯍꯣꯡꯕꯤꯔꯤ꯫ ꯊꯧꯕ ꯃꯈꯨꯠꯇ ꯇꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯈꯗꯥꯡ ꯅꯝꯗꯨꯅ ꯉꯧꯔꯣꯛ ꯉꯧꯕ ꯑꯊꯥꯕ ꯆꯦꯕꯥꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯍꯧꯁꯥꯅ ꯏꯟꯁꯤꯟꯗꯨꯅ ꯐꯖꯕ ꯗ꯭ꯔꯤꯁ ꯑꯃ ꯄꯤꯔꯕꯁꯨ ꯄꯨꯛꯅꯤꯡꯒꯤ ꯂꯩꯇꯥꯗꯕ ꯑꯁꯤꯅ ꯑꯃꯠꯇ ꯍꯦꯛ ꯆꯨꯅꯍꯟꯗꯦꯗ꯫ ꯏꯁꯤꯡꯅ ꯐꯅ ꯂꯨꯗꯨꯅꯁꯨ ꯑꯇꯤꯌꯥꯒ ꯁꯝꯅꯧ ꯌꯥꯗꯦ, ꯆꯤꯡꯁꯥꯡꯅ ꯐꯅ ꯅꯤꯡꯊꯤꯗꯨꯅꯁꯨ ꯅꯨꯃꯤꯠꯅ ꯇꯤꯟꯅꯅꯤꯡꯗꯕꯒꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯦꯛ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯨꯔꯤꯗꯨꯁꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯌꯦꯛꯄ ꯍꯧꯔꯝꯂꯒ ꯃꯤꯔꯥꯏꯕꯤꯔꯕ ꯃꯃꯤ ꯑꯁꯤꯗꯤ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯁꯤꯒ ꯄꯨꯟꯅ ꯆꯩꯇꯦꯛ ꯈꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯍꯦꯃꯥ ꯌꯨꯝꯗꯅꯤ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯃꯜꯂꯤ꯫ ꯍꯦꯃꯥ ꯍꯪꯒꯥꯝ ꯃꯀꯥ ꯑꯗꯨ ꯍꯦꯛꯅ ꯍꯦꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯆꯥꯎꯕꯤ, ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤ? ꯆꯥꯎꯕꯤꯁꯨ ꯍꯦꯃꯥꯒꯤ ꯍꯪꯒꯥꯝ ꯍꯦꯛꯄ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅ ꯄꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯍꯦꯃꯥ, ꯂꯩꯇꯕꯅ ꯍꯦꯟꯃꯟꯕꯅ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯁꯍꯔꯗ ꯃꯍꯩ ꯇꯝꯕ ꯊꯥꯕꯁꯨ ꯉꯝꯗꯦꯗꯣ꯫ ꯃꯤꯒꯤ ꯈꯨꯂꯪ ꯆꯠꯇꯅ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯈꯣꯡꯕꯥꯟ ꯇꯧꯕ ꯈꯔ ꯆꯠ, ꯌꯨꯝ ꯄꯨꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯣ, ꯑꯗꯣ ꯏꯆꯦ ꯆꯥꯎꯕꯤ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯃꯁꯥꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯑꯗꯨꯝꯅꯕꯨ ꯇꯧꯔꯤꯕꯗꯣ ꯐꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯦ, ꯃꯥ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯔꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯂꯥꯏ ꯌꯦꯛꯄ ꯍꯥꯏꯗꯅ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯆꯥꯎꯕꯤ ꯅꯣꯛꯇꯨꯅ, ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯍꯣꯏꯅ ꯀꯔꯕꯥꯔ ꯆꯥꯎꯅ ꯇꯧꯔꯤꯕꯅꯤꯅ ꯊꯧꯕꯒꯤꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯄꯥꯛꯇꯛꯅꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯁꯨ ꯅꯠꯇ꯭ꯔꯤ, ꯀꯣꯅꯨꯡꯗ ꯀꯔꯤꯗ ꯈꯔ ꯇꯝꯅꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯄꯗꯨꯁꯨ ꯑꯗꯨꯝ ꯀꯥꯟꯅꯅꯤꯗ꯫ ꯈꯪꯗꯦ ꯈꯪꯗꯦ ꯏꯆꯦ, ꯏꯆꯥ ꯑꯃꯈꯛꯇ ꯌꯥꯎꯕꯁꯦ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯃꯥꯡꯉꯣꯏ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯁꯣꯟꯊꯔꯤꯕꯕꯣ? ꯅꯣꯏꯅ ꯁꯣꯟꯊꯔꯕꯗꯤ ꯅꯣꯏꯒꯤ ꯅꯔꯨꯝ ꯊꯨꯞꯇꯨꯅ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯏꯁ ꯏꯃꯥ ꯏꯄꯦꯝꯃ, ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ! ꯏꯍꯦ, ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯔꯒ ꯀꯥꯎꯔꯦꯗꯅ ꯑꯩꯗꯤ꯫ ꯏꯆꯦꯒꯤ ꯏꯆꯥꯕꯨ ꯃꯥꯂꯪꯕ ꯈꯛꯇꯔꯣ? ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ? ꯍꯣ, ꯂꯩꯌꯦ, ꯃꯥꯁꯨ ꯑꯗꯨꯝ ꯆꯥꯎꯔꯦ, ꯃꯕꯨꯡꯒ ꯆꯍꯤ 3-4 ꯈꯛꯇꯅꯤ ꯈꯦꯠꯅꯕ꯫ ꯍꯩꯃꯥ, ꯌꯥꯝ ꯆꯥꯎꯔꯦꯗꯅ ꯑꯗꯨꯗꯤ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯨꯔꯛꯑꯣ, ꯃꯁꯛꯀ ꯑꯝꯇ ꯈꯪꯉꯔꯣꯏ ꯃꯤ ꯏꯆꯦ ꯅꯪꯕꯣ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯂꯣꯠꯁꯤꯜꯂꯒ ꯏꯃꯨꯡꯗ ꯁꯨꯝ ꯊꯝꯖꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯦꯃꯥ, ꯅꯪꯒꯤ ꯋꯥꯁꯤꯗꯤꯅꯦ, ꯏꯆꯥ ꯂꯩꯁꯥꯕꯤꯅꯤꯅ ꯑꯩꯅ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯄꯨꯕꯗꯣ ꯍꯦꯛ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯇꯩꯒꯤ ꯌꯨꯝꯗꯁꯨ ꯅꯠꯇꯕꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗꯅꯤ, ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯕꯤꯔꯛꯑꯣ, ꯃꯁꯛ ꯈꯪꯅꯒꯦ꯫ ꯆꯥꯎꯕꯤ ꯅꯣꯛꯇꯨꯅ, ꯍꯣꯏ꯫ ꯍꯦꯃꯥ ꯀꯣꯟꯊꯣꯡꯂꯣꯝꯗ ꯃꯤ ꯑꯃ ꯆꯪꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ꯫ ꯊꯧꯕ ꯑꯣꯏꯔꯝꯕꯗꯨꯗ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯃꯝꯁꯤꯜꯂꯛꯑꯕꯅꯤꯅ꯫ ꯊꯧꯕ ꯃꯃꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯝꯂꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇꯅ ꯑꯩꯕꯨ ꯎꯈꯥ ꯋꯥꯈꯥꯗ ꯇꯨꯝꯃꯨꯒꯗ꯭ꯔꯣ ꯏꯃꯥ? ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ! ꯆꯥꯎꯕꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯧꯕ ꯆꯥꯎꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯕꯣꯛꯇꯤ ꯍꯟꯕꯤꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯎꯖꯍꯧꯗ꯭ꯔꯦ꯫ ꯍꯜꯂꯗꯧꯅꯤ, ꯆꯪꯉꯣ꯫ ꯊꯧꯕ ꯃꯥꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏ ꯌꯦꯛꯅꯕ ꯄꯣꯠ ꯆꯩꯗꯣ ꯑꯗꯨꯃꯛ ꯀꯣꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯍꯦꯃꯥꯒ ꯆꯥꯎꯕꯤꯒꯁꯨ ꯏꯟꯁꯥꯡ ꯍꯦꯛꯄꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯅꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯇꯨꯔꯤ ꯄꯥꯏꯈꯠꯇꯨꯅ ꯅꯥꯞ ꯂꯧꯕ ꯍꯧꯈ꯭ꯔꯦ꯫
ꯂꯥꯏ ꯌꯦꯛꯄꯒꯤ ꯆꯞ ꯆꯥꯔꯕ ꯃꯇꯥꯡꯗꯤ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯊꯥꯕꯜꯅ ꯏꯄꯣꯝ ꯍꯧꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯎꯃꯩꯒꯤ ꯑꯄꯤꯛꯄ ꯃꯉꯥꯜꯅ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥ ꯆꯪꯂꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯊꯧꯕꯥ, ꯏꯃꯥꯒꯤ ꯊꯧꯕꯥ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ꯫ ꯍꯦꯃꯥ ꯃꯆꯥꯅ ꯇꯥꯃꯜꯂꯛꯇꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯀꯧꯏ꯫ ꯍꯦꯃꯥ ꯊꯧꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯊꯧꯕꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯏꯃꯤ? ꯊꯧꯕ ꯏꯈꯪ ꯈꯪꯅ, ꯏꯃꯥ, ꯑꯩꯗꯤ ꯏꯃꯥ ꯆꯪꯉꯛꯄ ꯈꯪꯍꯧꯗ꯭ꯔꯦ꯫ ꯈꯪꯉꯣꯏ ꯅꯪ, ꯈꯪꯉꯣꯏꯕ ꯅꯪꯗꯤ꯫ ꯂꯥꯛꯑꯣ, ꯅꯄꯥꯕꯨꯡꯁꯨ ꯉꯁꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯛꯑꯅꯤ, ꯑꯗꯨꯅꯅꯦ ꯏꯃꯥ ꯏꯆꯥꯗꯅꯤ, ꯆꯥꯛꯁꯦ ꯄꯨꯟꯅ ꯁꯥꯔꯤꯉꯩꯗ ꯆꯥꯍꯧꯁꯤ꯫ ꯍꯣꯏ ꯏꯃꯥ ꯆꯠꯂꯝꯃꯣ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯤꯔꯝꯃꯕꯅꯤ ꯏꯃꯥꯅ, ꯊꯣꯔꯛꯑꯣꯀꯣ ꯑꯃꯨꯛ ꯀꯧꯅꯔꯔꯣꯏꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯦꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕ ꯃꯥꯁꯨ ꯌꯦꯛꯂꯝꯂꯤꯕ ꯂꯥꯏ ꯑꯗꯨ ꯅꯥꯏꯇꯣꯝ ꯊꯝꯂꯝꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯔꯥꯎꯕꯤ ꯃꯆꯥꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯍꯦꯃꯥ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ ꯃꯃꯥ ꯃꯆꯥꯕꯨ꯫ ꯏꯆꯦ, ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯛꯑꯦꯗꯅ ꯉꯁꯤꯗꯤ꯫ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯟꯗꯣꯝꯆꯥ ꯀꯧꯋꯣ, ꯏꯟꯗꯣꯝꯆꯥ ꯊꯣꯛꯏ, ꯅꯪ ꯇꯥ ꯊꯧꯕꯒꯤ ꯏꯃꯥꯅꯤ꯫ ꯌꯥꯏꯗ ꯌꯥꯏꯗ, ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧ꯫ ꯉꯁꯤ ꯏꯆꯥꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯄꯤꯖꯅꯤ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ꯫ ꯀꯨꯟꯖꯣꯗꯤ ꯉꯔꯥꯡ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯕꯣ? ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯏꯆꯦ, ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯈꯨꯝꯃꯨꯗꯅ꯫ ꯄꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, 19 ꯁꯨꯔꯦ ꯏꯟꯗꯣꯝꯆꯥ꯫ ꯏꯃꯥꯏ ꯃꯥꯏ, ꯌꯥꯝ ꯆꯥꯎꯔꯦꯅꯦꯍꯦ꯫ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ? ꯖꯒꯣꯏ ꯇꯝꯕ ꯆꯠꯂꯤꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯍꯩꯃꯥ, ꯀꯗꯥꯏꯗ, ꯀꯅꯥꯒꯤꯗ ꯇꯝꯃꯤꯕ ꯖꯒꯣꯏꯅꯣ? ꯖꯒꯣꯏ ꯌꯥꯝ ꯍꯩꯔꯝꯃꯅꯤꯗ ꯏꯆꯥꯗꯤ꯫ ꯍꯩꯇ꯭ꯔꯤꯗ ꯏꯟꯗꯣꯝꯆꯥ, ꯇꯝꯕꯗ ꯉꯥꯏꯔꯤꯌꯦ, ꯊꯪꯅꯕ ꯈꯨꯜꯒꯤꯗꯅꯤ꯫ ꯑꯣ ꯑꯣ ꯑꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯊꯧꯕ ꯐꯗꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯆꯥ ꯂꯣꯜꯂꯕꯣ? ꯄꯨꯛꯁꯦ ꯀꯩꯝ ꯌꯥꯎꯗ꯭ꯔꯦ꯫ ꯍꯦꯃꯥ ꯊꯧꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗ ꯃꯁꯛ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯌꯦꯡꯉꯣꯏ ꯄꯤꯌꯥꯏꯅꯨ, ꯅꯕꯨꯡꯅꯤ, ꯅꯕꯨꯡ ꯊꯧꯕ, ꯃꯁꯛ ꯈꯪꯅꯧ꯫ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯂꯥꯛꯏꯁꯦ? ꯅꯪꯒꯤ ꯆꯥꯒꯗꯣ ꯂꯥꯏꯔꯤ꯫ ꯊꯧꯕ ꯍꯦꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯇꯨꯅ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯏꯌꯥꯡ ꯌꯥꯡꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯀꯅꯥꯅꯣ ꯈꯪꯗꯦ, ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯔꯣ? ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ, ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯃꯤꯟꯅꯈꯤꯕꯗꯣ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯅꯪꯕꯣ? ꯅꯆꯟꯅꯨꯄꯤ ꯄꯤꯌꯥꯏꯅꯨꯅꯤꯅꯦ꯫ ꯊꯧꯕ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯦ, ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯑꯁ, ꯀꯗꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯅꯤ? ꯑꯩꯗꯤ ꯄꯨꯀꯥꯎ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯏꯆꯜꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ꯫ ꯄꯤꯌꯥꯏꯅꯨ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯏ꯫ ꯊꯧꯕ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯃꯥꯕꯣꯛꯇ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯒ ꯂꯩꯔꯦ꯫ ꯏꯇꯥꯎ ꯃꯥꯂꯪꯕꯕꯨ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯄꯨꯟꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯍꯦꯃꯥꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯅꯪꯒꯨꯝꯅ ꯃꯤꯔꯦꯝ ꯅꯠꯇꯤꯌꯦ, ꯃꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯊꯧꯕ ꯃꯃꯥꯗ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯒ, ꯍꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ, ꯃꯉꯣꯟꯗ ꯍꯪꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯅꯃꯥꯅ ꯅꯨꯡꯁꯤꯗꯨꯅ ꯂꯛꯅꯔꯤꯅꯤ, ꯅꯪ ꯅꯇꯥꯎꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯌꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯠꯇꯒ ꯄꯨꯟꯕ ꯐꯪꯖꯗ꯭ꯔꯕꯅꯤꯗ ꯅꯪ ꯅꯇꯥꯎꯗꯣ, ꯏꯃꯥꯕꯣꯛꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ꯫ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯇꯨꯅ ꯈꯔ ꯈꯔ ꯄꯨꯜꯂꯨ ꯅꯈꯣꯏ ꯑꯅꯤꯁꯨ꯫ ꯃꯥꯅ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕꯗ꯫ ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯗꯣ ꯏꯃꯥꯕꯣꯛ, ꯆꯥ ꯈꯤꯇ ꯂꯣꯟꯕꯤꯌꯨ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯅ ꯇꯧꯕꯅꯤ, ꯉꯔꯥꯡꯁꯨ ꯀꯌꯥ ꯆꯥꯗ꯭ꯔꯤ꯫ ꯍꯦꯃꯥ ꯅꯣꯛꯇꯨꯅ, ꯉꯁꯤꯗꯤ ꯏꯆꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯌꯦꯡꯗꯣꯏꯅꯤ꯫ ꯑꯁ, ꯃꯤ ꯑꯉꯥꯡꯗꯨꯗ ꯇꯧꯍꯜꯂꯨꯔꯅꯨ, ꯏꯃꯥꯅ ꯂꯣꯟꯒꯦꯒ ꯂꯣꯜꯂꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯕꯨꯡ ꯃꯥꯂꯪꯕꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯜꯂꯛꯏ꯫ ꯏꯆꯟ, ꯇꯥꯆꯧ ꯍꯜꯂꯛꯑꯦ, ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯉꯛꯑꯦꯍꯦ꯫ ꯑꯌꯥ, ꯇꯥꯆꯧ ꯁꯦꯜ ꯐꯪꯉꯕ? ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ? ꯃꯥꯂꯪꯕ ꯃꯆꯜꯅꯨꯄꯤꯕꯨ ꯂꯛꯅꯔꯛꯏ꯫ ꯀꯩꯁꯨꯝ ꯂꯩꯔꯛꯇꯦꯗ, ꯀꯔꯤꯕꯨ ꯂꯩꯔꯛꯇꯣꯏꯅꯣ? ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯑꯦ, ꯃꯁꯤ ꯐꯖꯅ ꯊꯣꯡꯉꯨ꯫
ꯄꯤꯌꯥꯏꯅꯣ ituk tuk-thana khumlai. Oh, phare phare. Ngaga thongoi amta. Malangba machal nupigi mataududa khumlai. Hey, angaubi. Tachawna nusidana laknabani. Ichalgibu karigi tachawna leiro oidoribanu. Ichalgi ngaktani. Tu. Nangna konungda jagoi utkani haibado. Adugi tachawna resan purit phachaba ma leira ini. Yengodo. Piyaino harauna chongi. Aduga nang hauraroi matagumna mabungdagi khawdo lawduna yengi. Purito masada lishinbada mabungna nusina thonbibana ra tasengna phajai. Piyaino manaso tasengna khoidajaba haibadu oire. Aya, tacho, sidi ham pami. Aidine resan puri se atai machu pamdi. Asangba machu se sine hena pamjai. Yam phajai haiba. Adu tacho, ai chalagi thengi. Phajana thamjinbiramo. Horen ima halaaga punna yengminadoini. Malangba masu nokfet tauna. Hoi hoi, chalo chalo. Malangba machal nupina chatkibadu nungsina yengjahawi. Somda piyaino jagoi tampham yaurabada mamanabi kharaga jagoi auraidi. Thoibi kamaina no khut khut pasi yena hanbro natraga oina hanbro. Thoibi piyaino gi makhuta paiduna takpirai. Tu oina hana khotkadabani. Sumaina. Tu. Se sumaina. Oh, nangdi yam hai. Aidi hayu yade. Haire dudi ado. Asumna jagoi tamduna leiringai makhoigi jagoi ojadu changai. Satra mayamdusu oja changlakpa aduda thaukolon utli. Noibu ngarang ojana takpa kanglondu hairadro. Adumna jagoi takpa hauge tawbaga mama ibema thauranina kaurei. Ho imagi Radha. Angta ngaikhone. Nangina thaudo haudringaida imagi phise semta hana sudu omkho. Radha saurupna mamada onsinduna khomi. Yam taningdeko ima haujik numi laithara kansida kadaidagi fino. Ngalingaida haibasu nataba hayeng suge thamo. Wa amada haibadane yadabani ichane na kanadi. Saradum walukhige. O tawro na thaudo. Radha sor sangna hontoktuna hanglai. Thoibi, nangbo hairadro. Piyaino, nangdi, noi ataidi loina hairadro. Laisabi singduna khumlai. Hairani oja. Ado, khud theaga hangkat handa tawbugi matangdo. Amtaga hanbiyo. Hayeng madop mayayda soiredi nungaiteba. Radha iliba phidu ningthina makhwangda yesinduna hairai. Jagoi matek amasu saduna. Si sumaina tawbuduro. Si yengu se. Sire yengu. Mani oja. Aduduni. Ado ayamuk sarake yengbiyo. Saro. Haire. Yare. Radha angang singdudo onsinduna makha tarai. Adudi noi punna hairani ko. Adudine ojaga muktang punna sasise. Radha imungdo onsinduna mapabungbu kawi. Pabung, amta thokpirao. Jagoi auraigi pungsemta thinbirao. Mapabung sutaraduna prap thorai. Radhagi mapa asi maming asengbadi Sarma kawi. Adubu mayamna pabung haina khangnarami. Ha, jagoi auragi hairabro. Noigi konungda jagoi ras katkani haibadubu karam kandano. Lakliba German numitsidani pabung. Hai, adudi thawangi kungu humdoini panba sidanidana. Adudi kamdawni. Pabungdi yumda laigi thawgal tawgadaba mayam asiga nangidusu numidangda utkadaba oiramganine. Yanida pabung, pung isagi oja aina loina haikrabani. Ngasaidagi Krishna machadusu lakte mathanda ngairedana yam pungthoe. Kunthungda changlakliba Krishna macha hairibado. Radha mangaktu thangkatuna yengi. Mane. Khangnima lakta lakisanu. Thanil prap chensilaktuna Radha da khurumi. Iche Radha, aidu thaba amma leidana thengdokre saunu ko. Radha saurap toba khonphamda hairai. Yare, khange. Nang amane. Nang ama khak tarak ibungo Gopal sahange haiduna tawbasidane yam pongthokre. Thanil noktuna. Adugi nate mi che nangbo.
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯂꯨꯈꯝꯗ ꯃꯈꯨꯠꯇꯨꯅ ꯈꯣꯠꯇꯨꯅ ꯄꯤꯌꯥꯏꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯔꯥꯙꯥꯅ꯫ ꯌꯥꯔꯦꯁꯦ ꯍꯧꯔꯁꯤ, ꯍꯌꯦꯡꯗ ꯉꯥꯏꯔꯤ, ꯅꯁꯥ ꯅꯁꯥꯒꯤ ꯅꯄꯥ ꯅꯄꯥꯗ ꯂꯦꯞꯅꯔꯣ꯫ ꯉꯧꯔꯣꯛ ꯉꯧꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯟ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯅ ꯇꯧꯏ꯫ ꯄꯣꯏꯅꯨ ꯃꯇꯝꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯣꯛꯄ ꯀꯣꯔꯧ ꯃꯥꯅ ꯐꯧꯅꯥꯗ ꯌꯩꯁꯤꯟꯕ ꯃꯆꯨ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯅꯨꯄꯤ ꯃꯥꯒꯤ ꯀꯨꯆꯨꯗꯨ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯐꯤꯕꯝꯅꯤ ꯆꯦꯡꯇꯛ ꯇꯧꯕ ꯅꯨꯖꯥꯒꯤ ꯈ꯭ꯋꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛꯀ ꯂꯣꯏꯅꯅ ꯏꯄꯣꯝ ꯍꯧꯕꯒꯨꯝ ꯕꯨꯝ ꯕꯨꯝ ꯇꯥꯅ ꯌꯩꯔꯔꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯑꯃ ꯑꯅꯤ ꯑꯍꯨꯝ, ꯑꯃ ꯑꯅꯤ ꯑꯍꯨꯝ, ꯑꯃ ꯑꯅꯤ ꯑꯍꯨꯝ, ꯁꯥꯎ ꯁꯥꯎ, ꯄꯨꯡꯂꯣꯟꯒ ꯆꯥꯟꯅꯅ ꯁꯥꯕ ꯇꯝꯁꯤꯀꯣ, ꯑꯃ ꯑꯅꯤ ꯑꯍꯨꯝ꯫ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯇꯝꯂꯕ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯁꯤꯗ ꯈꯛꯇ ꯇꯝꯕꯅꯗꯤ ꯑꯣꯏꯔꯣꯏ, ꯌꯨꯝꯗꯁꯨ ꯆꯥꯡ ꯅꯥꯏꯅ ꯇꯝꯃꯨꯀꯣ, ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯔꯥꯙꯥꯗ ꯑꯃꯨꯛ ꯈꯨꯔꯨꯝꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯂꯤꯔꯤ: ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯟꯗꯣꯝꯆꯥ ꯍꯦꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯣ? ꯅꯤꯡꯁꯤꯡꯉꯤ ꯏꯃꯥ, ꯀꯃꯥꯏ ꯀꯥꯎꯗꯣꯏꯅꯣ? ꯁꯨꯝ ꯂꯞꯅꯈꯤꯕꯁꯤꯗ ꯑꯩꯒꯤ ꯊꯕꯛꯅꯒ ꯆꯤꯟꯕꯁꯤꯗ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯗꯨꯅꯦ, ꯍꯌꯦꯡ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯄꯅꯤ, ꯈꯔ ꯈꯔ ꯄꯨꯜꯂꯨ, ꯀꯅꯥꯝꯇꯁꯨ ꯂꯣꯏꯅꯗꯦ ꯃꯥꯁꯨ, ꯅꯪꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ꯫ ꯃꯇꯥꯡꯁꯤꯗ ꯄꯤꯌꯥꯏꯅꯨꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ: ꯍꯣꯏ ꯇꯥꯆꯧ, ꯆꯠꯂꯣ, ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯀꯠꯄ ꯅꯨꯃꯤꯠꯇꯁꯨ ꯏꯕꯨꯡ ꯑꯅꯤꯅ ꯊꯤꯟꯕꯤꯌꯨꯀꯣ ꯀꯣ ꯇꯥꯆꯧ꯫ ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯤꯟꯗꯣꯏꯅꯦ, ꯇꯥꯆꯧꯅ ꯖꯒꯣꯏꯁꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯗꯣꯏꯅꯤ ꯏꯆꯜꯒꯤ꯫ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯖꯒꯣꯏꯗꯨꯕꯨ ꯇꯥꯔꯤꯛ ꯀꯌꯥꯗꯅꯣ? ꯂꯥꯛꯂꯤꯕ ꯊꯋꯥꯟꯒꯤ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯅꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯌꯦꯡꯅꯤꯡꯉꯦ, ꯀꯔꯤꯒꯤ ꯌꯦꯡꯅꯤꯡꯂꯣꯏꯗꯧꯔꯤꯅꯣ ꯏꯆꯥꯒꯤꯕꯣ? ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ꯫ ꯆꯠꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯂꯪꯕ ꯊꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ, ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯧꯕꯕꯨ ꯀꯧꯏ꯫ ꯍꯦꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯦꯃꯥ ꯃꯥꯂꯪꯕ ꯎꯕꯗ ꯍꯔꯥꯎꯅ: ꯍꯩꯃꯥ, ꯃꯥꯂꯪꯕ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯗꯕ꯫ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯅꯪꯕꯣ, ꯅꯪ ꯅꯇꯥꯎꯁꯦ ꯃꯊꯟꯇ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ: ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯣ ꯏꯇꯥꯎꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯕꯅꯤ ꯃꯥꯏ ꯀꯥꯗ ꯂꯥꯏ ꯌꯦꯛꯑꯝꯈꯤꯅꯤ꯫ ꯑꯁꯤꯅꯅꯦ, ꯂꯥꯏꯗ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯄꯥꯝꯖꯗꯧꯔꯤ ꯑꯣꯏꯔꯝꯅꯤꯗ꯫ ꯑꯗꯨꯕꯨꯗꯤ, ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯏꯃꯨꯡꯗ꯫ ꯃꯥꯂꯪꯕ ꯑꯃꯗꯤ ꯍꯦꯃꯥ ꯑꯅꯤꯗꯨ ꯊꯧꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯊꯧꯕ ꯃꯈꯨꯠꯇ ꯇꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯑꯣꯟꯊꯣꯔꯛꯎ, ꯀꯅꯥꯅꯣꯝꯃ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯁꯤ꯫ ꯊꯧꯕ ꯇꯥꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯍꯦꯃꯥ ꯍꯧꯅ ꯀꯧꯗꯨꯅ ꯍꯥꯏ: ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣꯝꯃ ꯂꯥꯛꯏꯁꯦ ꯑꯝꯇ ꯌꯦꯡꯉꯨꯃꯤ ꯅꯪꯕꯣ꯫ ꯊꯧꯕ ꯇꯥꯔꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯃꯥꯂꯪꯕ, ꯌꯥꯝ ꯊꯥꯖꯗꯦ, ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯍꯦꯃꯥ ꯃꯣꯃꯣꯟ ꯇꯧꯗꯨꯅ: ꯆꯪꯉꯣ ꯃꯥꯂꯪꯕ, ꯋꯥꯔꯤ ꯁꯥꯅꯣ, ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ, ꯅꯃꯥꯁꯨ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯩꯍꯧꯏ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯊꯧꯕ ꯃꯥꯂꯪꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ: ꯑꯁ, ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯏꯇꯥꯎ, ꯑꯩꯁꯦ ꯅꯣꯏꯗ ꯂꯥꯛꯀꯦꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯁꯨꯅꯦ, ꯊꯕꯛꯁꯦ ꯑꯃꯃꯨꯛ ꯆꯠ ꯇꯧꯕꯗ ꯁꯪꯗꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯁꯤꯗꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯀꯣꯏꯊꯣꯔꯛꯑꯣ꯫ ꯍꯣꯏ꯫ ꯑꯩꯁꯦ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯀꯩꯁꯨ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯑꯩꯒꯤ ꯏꯆꯜ ꯄꯤꯌꯥꯏꯅꯨꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯈꯪꯉꯤ ꯀꯩꯅꯣ, ꯉꯔꯥꯡꯗꯁꯨ ꯏꯃꯥꯕꯣꯛꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯖꯔꯃ ꯅꯨꯃꯤꯠꯇꯅꯦ, ꯃꯣꯏ ꯀꯥꯡꯕꯨꯗꯣ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯎꯠꯀꯅꯤ ꯍꯥꯏꯔꯤ, ꯑꯗꯨ ꯌꯦꯡꯉꯨꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯁ, ꯑꯗꯨꯒꯤꯕꯨ ꯀꯣꯛ ꯆꯠꯂꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯜꯒꯤꯕꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯔꯥꯙꯥ ꯃꯥꯒꯤ ꯖꯒꯣꯏꯒꯤ ꯇꯝꯐꯝ ꯃꯥꯟꯗꯞ ꯑꯗꯨ ꯁꯦꯡꯇꯣꯛꯇꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯃꯊꯟꯇꯁꯨ ꯃꯥꯟꯗꯞꯀꯤ ꯃꯊꯛ ꯊꯪꯕ ꯆꯨꯊꯦꯛ ꯃꯔꯤꯗ ꯃꯈꯜ ꯀꯌꯥꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯊꯦꯠꯂꯤꯕꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ: ꯑꯩꯒꯤ ꯒꯣꯄꯥꯜꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯕꯥꯁꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯀꯣꯛꯇ ꯍꯥꯞꯄ ꯋꯥꯍꯣꯡꯒꯤ ꯃꯇꯨꯁꯤꯁꯨ ꯃꯆꯨꯁꯦ ꯁꯤꯊꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯁ, ꯂꯣꯏꯔꯦ, ꯏꯕꯦꯝꯃ ꯔꯥꯙꯥ, ꯅꯃꯤꯠꯁꯤꯁꯨ ꯆꯥꯏꯊꯔꯛꯂꯤ꯫ ꯑꯩꯕꯨ ꯁꯤꯕꯨ
ꯑꯃꯇꯪ ꯁꯤꯟꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯤ꯫ ꯂꯥꯏ ꯌꯦꯛꯄ ꯈꯔ ꯍꯩꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯍꯥꯟꯅꯒꯤ ꯁꯤꯒꯨꯝꯅ ꯑꯃꯨꯛ ꯁꯣꯏꯔꯗꯤ ꯄꯥꯝꯃꯨꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯒꯣꯏ ꯇꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯊꯥꯅꯤꯜꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯥꯛꯂꯦ꯫ ꯔꯥꯙꯥ ꯊꯥꯅꯤꯜ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯉꯁꯤꯗꯤ ꯀ꯭ꯔꯤꯁꯅ ꯃꯆꯥꯁꯦ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯏꯅꯦ꯫ ꯑꯩꯕꯨ ꯏꯆꯦꯅ ꯅꯨꯡꯇꯤꯒꯤ ꯃꯤꯃꯥꯡꯗ ꯊꯦꯡꯉꯤ ꯊꯦꯡꯉꯤ ꯍꯥꯏꯅ ꯉꯥꯡꯕꯗꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯕ ꯑꯗꯨꯒꯤꯅꯤ ꯏꯆꯦ." "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯑꯗꯣ ꯅꯣꯏ ꯌꯨꯝꯗꯁꯨ ꯑꯧꯔꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯊꯣꯏꯕꯤꯅ, "ꯍꯣꯏ ꯑꯣꯖꯥ, ꯑꯧꯔꯥꯏꯖꯩꯌꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯍꯧꯔꯁꯤ꯫ ꯅꯁꯥ ꯅꯁꯥꯒꯤ ꯃꯐꯝꯗ ꯂꯦꯞꯅꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯏ꯫ ꯔꯥꯙꯥ ꯑꯃꯗꯤ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯣꯄꯤꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕ ꯁꯨꯔꯒ ꯂꯣꯏꯅꯅꯕ ꯁꯤꯒꯤ ꯆꯟꯇ꯭ꯔ ꯃꯔꯛ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯛꯄꯒꯤ ꯃꯇꯥꯡꯅꯤ꯫ ꯔꯥꯙꯥꯅ, "ꯃꯥꯜꯂꯦ ꯃꯥꯜꯂꯦ, ꯁꯤ ꯌꯧꯔꯗꯤꯅꯦ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯎꯠꯄ ꯃꯇꯝꯗꯁꯨ ꯆꯣꯞꯄꯔꯣꯏ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯗꯤ ꯑꯣꯖꯥꯅ ꯄꯨꯟꯅ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯩꯕ ꯌꯥꯎꯔꯕꯁꯨ ꯑꯗꯨꯝ ꯁꯦꯠꯂꯛꯄꯁꯨ ꯌꯥꯏꯀꯣ?" ꯄꯤꯌꯥꯏꯅꯣ ꯍꯔꯥꯎꯅ, "ꯍꯣꯏ ꯑꯣꯖꯥ." ꯊꯣꯏꯕꯤꯅ, "ꯑꯣꯖꯥ, ꯑꯩꯗꯤ ꯖꯒꯣꯏꯗꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ." ꯊꯥꯅꯤꯜꯅ ꯂꯛꯅꯔꯛꯏ, "ꯏꯁ, ꯍꯩꯇ꯭ꯔꯤꯕꯅ ꯍꯩꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯥꯅꯤꯡꯕꯅ ꯉꯥꯎꯔꯦ ꯀꯥꯏꯅ꯫ ꯏꯁ, ꯍꯦ ꯒꯣꯄꯥꯜ, ꯒꯣꯄꯥꯜ ꯑꯄꯩꯕ, ꯅꯪꯅ ꯀꯌꯥꯝ ꯍꯩꯔꯗꯅ? ꯅꯪꯉꯣꯟꯗꯒꯤꯗꯤ ꯍꯩꯖꯩꯌꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ, ꯅꯠꯇ꯭ꯔ ꯄꯤꯌꯥꯏꯅꯣ?" ꯄꯤꯌꯥꯏꯅꯣ ꯅꯣꯛꯄꯗꯃꯛ ꯅꯣꯛꯏ, ꯈꯨꯝꯕꯗꯤ ꯈꯨꯝꯗꯦ꯫ ꯔꯥꯙꯥꯅ ꯃꯔꯛ ꯊꯠꯂꯛꯏ, "ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ ꯑꯝꯇ꯫ ꯉꯁꯤꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝꯗꯁꯨ ꯇꯝꯕ ꯀꯥꯎꯒꯅꯨꯀꯣ." ꯉꯁꯤꯅꯤ ꯊꯧꯋꯥꯟꯒꯤ 26ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ, ꯀ꯭ꯔꯤꯁꯅ ꯖꯔꯃ꯫ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯪꯅꯩ꯫ ꯀꯣꯅꯨꯡꯗ ꯆꯠꯀꯗꯕꯒꯤ ꯈꯔ ꯑꯃꯅ ꯑꯌꯨꯛ ꯉꯟꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯆꯠꯅꯩ꯫ ꯈꯔ ꯑꯃꯅ ꯀꯣꯅꯨꯡꯗꯒꯤ ꯃꯍꯥꯕꯂꯤꯗ ꯆꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯄꯤꯌꯥꯏꯅꯣ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯂꯩ꯫ "ꯏꯃꯥ, ꯐꯨꯔꯤꯠꯁꯦ ꯑꯗꯨꯝ ꯂꯤꯠꯁꯤꯜꯂꯒ ꯆꯠꯂꯁꯤ꯫ ꯍꯣꯔꯦꯟ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯇꯧꯔꯒ ꯑꯇꯩ ꯐꯤꯖꯣꯜꯁꯤꯡ ꯑꯗꯣ ꯁꯦꯠꯆꯤꯟꯕ ꯌꯥꯅꯕ." "ꯍꯣꯏ ꯍꯣꯏ, ꯏꯃꯥꯗꯤ ꯈꯪꯗꯦ. ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ." ꯄꯤꯌꯥꯏꯅꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯃꯃꯥꯗ ꯍꯪꯉꯛꯏ, "ꯏꯃꯥ, ꯇꯥꯆꯧꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯊꯦꯡꯉꯀꯥꯟꯁꯤꯗ?" "ꯅꯪ ꯇꯥ ꯊꯧꯕꯗꯣ ꯃꯥ ꯀꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ." "ꯑꯦ, ꯇꯥ ꯊꯧꯕꯗꯤ ꯀꯩꯒꯤ?" "ꯍꯣꯔꯦꯟꯗꯣ ꯃꯊꯟꯇ ꯂꯥꯛꯄ ꯇꯜꯂꯤ, ꯑꯗꯨꯒ ꯊꯧꯕꯕꯨꯁꯨ ꯌꯦꯡꯍꯟꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏ꯫ ꯂꯥꯏ ꯌꯦꯛꯄꯁꯨ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯎꯍꯟꯅꯤꯡ ꯃꯥꯜꯂꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ." "ꯑꯣ, ꯇꯣ, ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯄꯨ ꯂꯥꯛꯑꯦ꯫ ꯊꯧꯕ, ꯅꯪꯁꯨ ꯌꯥꯎꯔꯛꯑꯦꯗꯅ." ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯣꯏ ꯏꯃꯥ." ꯊꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯣꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, "ꯏꯆꯜꯗꯤ ꯖꯒꯣꯏ ꯀꯌꯥꯝ ꯍꯩꯔꯒꯦ ꯍꯣꯔꯦꯟ ꯁꯥꯅꯤ ꯍꯥꯏꯁꯤꯕꯣ?" "ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯗ ꯇꯥ ꯊꯧꯕ, ꯁꯨꯝ ꯁꯥꯅꯤꯡꯕꯒꯤ ꯁꯥꯗꯣꯏꯅꯤ." "ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯐꯖꯅ ꯍꯦꯛꯇ ꯁꯥꯗꯣꯔꯛꯎꯁꯦ꯫ ꯅꯕꯨꯡꯅꯅꯦ ꯏꯆꯜꯒꯤ ꯂꯥꯏ ꯐꯖꯕ ꯑꯃꯁꯨ ꯌꯦꯛꯄꯤꯅꯤ." "ꯑꯌꯥ, ꯑꯁꯦꯡꯕꯒꯤꯔꯣ ꯇꯥ ꯊꯧꯕ?" "ꯍꯩꯃꯥ, ꯑꯁꯦꯡꯕꯒꯤꯅꯤꯅꯦ." ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯔꯥꯙꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯥꯂꯪꯕ ꯑꯃꯗꯤ ꯊꯧꯕ ꯑꯅꯤꯗꯨ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯂꯪꯕꯅ, "ꯏꯪꯈꯣꯜ ꯀꯥꯏꯗꯤ ꯌꯥꯝ ꯆꯥꯎꯅ ꯀꯣꯝꯅ ꯂꯩꯕ ꯃꯥꯜꯂꯤꯅꯦ ꯃꯣꯏꯁꯦ." "ꯕꯥꯃꯣꯟꯁꯨ ꯃꯥꯜꯂꯤ, ꯃꯥꯟꯗꯣꯞ ꯑꯆꯧꯕꯒ ꯌꯥꯝ ꯂꯩ." ꯃꯥꯂꯪꯕ ꯊꯧꯕꯗ ꯐꯥꯒꯤ ꯇꯧꯔꯛꯏ, "ꯑꯁ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯖꯥꯠꯂꯣ? ꯕꯥꯃꯣꯟ ꯅꯨꯄꯤ ꯂꯧꯕꯁꯤꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅꯦ꯫ ꯅꯪꯒꯤ ꯂꯥꯏꯕꯛ ꯌꯦꯡꯍꯧꯔꯁꯤꯔꯣ?" "ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩꯒꯤ ꯂꯥꯏꯔꯤ, ꯅꯪꯒꯤꯗꯣ ꯃꯣꯏꯅ ꯌꯦꯡꯁꯤ꯫ ꯕꯥꯃꯣꯟ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ ꯊꯣꯡ ꯊꯥꯛꯄꯁꯨ ꯃꯣꯏ ꯕꯥꯃꯣꯟꯒꯤ ꯃꯑꯣꯡꯗ ꯍꯥꯎꯅ ꯍꯥꯎꯅ ꯊꯣꯡꯉꯒ ꯄꯤꯖꯔꯅꯤ꯫ ꯊꯕꯛ ꯋꯥꯅ ꯆꯠꯂꯨꯔꯁꯨ ꯍꯜꯂꯛꯄꯗ ꯏꯟꯖꯥꯡꯒ ꯍꯥꯎꯊꯔꯒ ꯂꯩꯔꯝꯃꯅꯤ ꯅꯠꯇ꯭ꯔꯣ?" "ꯑꯗ ꯇꯥꯏꯍꯦ." ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯦꯞꯂꯤꯉꯩ ꯔꯥꯙꯥ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯂꯪꯕ ꯑꯃꯗꯤ ꯊꯧꯕ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯍꯪꯂꯛꯏ, "ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯁꯤꯡ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, "ꯑꯧ, ꯃꯥꯅꯤ ꯃꯕꯨꯡꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯁꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯖꯣꯜꯁꯤꯁꯨ ꯁꯦꯠꯂꯒ ꯆꯠꯂꯕꯗꯤ ꯊꯥꯡꯕꯗ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯄꯤꯌꯥꯏꯅꯣ ꯑꯃꯗꯤ ꯑꯉꯥꯡ ꯑꯇꯩꯅ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩ ꯈꯔ ꯂꯨꯝꯕꯁꯤꯡ ꯑꯗꯨ ꯃꯥꯂꯪꯕ ꯑꯃꯗꯤ ꯊꯧꯕꯗ ꯄꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯔꯥꯙꯥ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯁꯥꯎꯕꯤꯕꯗꯤ ꯌꯥꯗꯦ, ꯄꯣꯠꯆꯩꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ, ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯦꯔꯥ?" ꯃꯥꯂꯪꯕ ꯃꯥꯁꯨ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯀꯗꯥꯏꯅꯣ ꯄꯥꯏꯔꯛꯑꯒꯦ."
ꯃꯥꯂꯪꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯏꯪꯒꯤꯠ ꯄꯤ꯫ ꯅꯪ ꯀꯔꯤ ꯌꯦꯡꯒꯦ? ꯂꯥꯛꯑꯣ꯫ ꯉꯁꯥꯏ ꯃꯈꯩ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ ꯊꯧꯕ꯫ ꯃꯥꯂꯪꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯪꯕꯗ ꯃꯉꯛꯀꯥꯗꯨ ꯏꯟꯗꯨꯅ ꯀꯩꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫ ꯁꯦ, ꯑꯉꯥꯡꯁꯤꯡꯒꯤ ꯄꯣꯠ ꯆꯩꯁꯦ ꯂꯧꯁꯤꯜꯂꯣ ꯑꯗꯨꯒ ꯄꯥꯏꯔꯛꯑꯣ꯫ ꯊꯧꯕ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯈꯩ ꯄꯤꯌꯥꯏꯅꯨꯅ ꯄꯥꯏꯔꯤꯕ ꯄꯣꯠꯇꯨ ꯑꯣꯏꯅ ꯇꯥꯞ ꯂꯧꯗꯨꯅ ꯄꯥꯏ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯪꯕ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯥꯂꯪꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯔꯥꯙꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯂꯞ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯉꯛꯄꯅꯤꯍꯦ, ꯀꯣꯛꯁꯦ ꯈꯔ ꯕꯦꯔꯥ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯃꯁꯛ ꯏꯐ ꯐꯖꯈꯩ, ꯃꯁꯥ ꯏꯐ ꯐꯈꯩ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯤꯜ ꯌꯧꯔꯦ꯫ ꯆꯪꯐꯝꯗ ꯊꯔꯣ ꯊꯥꯔꯤꯛꯊ, ꯊꯝꯆꯦꯠ ꯑꯃꯗꯤ ꯑꯇꯩ ꯂꯩ ꯀꯌꯥꯁꯨ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯛ ꯆꯪꯕꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯁꯥ ꯅꯥꯟꯅ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯌꯥ ꯀꯥꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯔꯥꯙꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯋꯥ, ꯑꯣꯖꯥ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯃꯣꯏꯅ ꯅꯍꯥꯟꯈꯩ ꯀꯣꯅꯨꯡ ꯀꯣꯅꯨꯡ ꯍꯥꯏꯁꯤꯗꯤ ꯑꯁꯤ ꯑꯣꯏꯔꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ, ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯐꯖꯕꯅꯦ ꯐꯖꯕꯅꯦ, ꯑꯁꯤꯗ ꯅꯠꯇꯦ, ꯃꯅꯨꯡꯗ ꯆꯪꯂꯒ ꯐꯖ ꯐꯖꯔꯕ ꯂꯥꯏꯐꯝ ꯀꯌꯥ, ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯌꯦ꯫ ꯍꯣꯔꯦꯟ ꯂꯣꯏꯅ ꯎꯔꯗꯧꯅꯤ꯫ ꯊꯥꯅꯤꯜꯅ ꯃꯔꯛ ꯊꯠꯂꯒ, ꯑꯁ, ꯏꯆꯦ ꯔꯥꯙꯥ, ꯌꯦꯡꯍꯜꯂꯨꯅꯨ, ꯃꯁꯤꯒꯤ ꯊꯣꯏꯕꯤ ꯍꯥꯏꯁꯦ ꯅꯨꯡꯁꯤꯗꯕꯅ ꯃꯥꯏꯁꯦ ꯌꯥꯝ ꯆꯥꯟꯅꯗꯦ꯫ ꯊꯣꯏꯕꯤ ꯄꯩꯅ ꯌꯦꯡꯗꯨꯅ, ꯍꯦ ꯊꯥꯅꯤꯜ ꯍꯥꯏꯕ ꯀꯣꯛꯄꯩ, ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯆꯤꯛꯀꯦ ꯍꯥꯏꯔꯛꯑꯕꯣ? ꯅꯪ ꯉꯁꯤꯅꯦ꯫ ꯔꯥꯙꯥ ꯑꯅꯤꯗꯨꯕꯨ ꯈꯥꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯌꯥꯔꯦꯃꯦ, ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯌꯦꯡꯉꯨ, ꯑꯩꯅꯒ ꯀꯩꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯥꯟꯈ꯭ꯔꯅꯤ꯫ ꯌꯦꯡꯉꯨ ꯇꯨ, ꯀ꯭ꯔꯤꯁꯅ ꯖꯔꯃꯒꯤ ꯀꯣꯅꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃꯗꯤ ꯄꯨꯡ ꯆꯣꯂꯣꯝ ꯎꯠꯄ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯣꯕ ꯑꯗꯨꯅ꯫ ꯔꯥꯙꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯏꯀꯥꯏꯊꯤꯕ ꯁꯥꯗꯨꯅ ꯃꯄꯥꯡꯒꯜ ꯑꯀꯟꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯂꯨꯝ ꯀꯌꯥ ꯑꯃ ꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯨꯍꯜꯂꯛꯂꯤꯕ ꯄꯥꯈꯪ ꯃꯈꯨꯠ ꯑꯗꯨ ꯄꯣꯠꯂꯨꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯏ꯫ ꯔꯥꯙꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯃꯛ ꯇꯥꯕ ꯁꯛꯇꯝꯗꯤ ꯎꯒꯦ ꯐꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯁꯨ ꯀꯌꯥꯗ ꯊꯣꯠꯅ ꯃꯤꯕꯨ ꯁꯨꯝꯕ ꯋꯥꯉꯥꯡꯅ ꯀꯔꯝ ꯇꯧꯅ ꯅꯨꯖꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯈꯣꯟꯐꯝꯅꯣ ꯏꯪ ꯏꯪ ꯂꯥꯎꯅ ꯇꯥꯍꯟꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯐꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯎꯒꯦ ꯐꯪꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯀꯥꯡꯂꯨꯞ ꯈꯔ ꯃꯁꯥꯗ ꯄꯨꯡ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯐꯩꯖꯣꯝ ꯀꯣꯌꯦꯠ ꯍꯥꯞꯇꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯃꯅ, ꯔꯥꯙꯥ, ꯅꯣꯏꯁꯨ ꯂꯥꯛꯑꯦꯗꯅ? ꯑꯩꯗꯤ ꯅꯣꯏ ꯊꯦꯡꯂꯛꯄꯁꯤꯗ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯊꯧꯕ ꯔꯥꯙꯥ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯔꯒ ꯍꯧꯖꯤꯛꯇ ꯇꯥꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯊꯟꯇꯁꯨ ꯍꯥꯏꯖꯩ, ꯏꯁ, ꯄꯥꯈꯠꯂꯤ ꯀꯥꯏꯅ ꯑꯣꯏꯗ ꯄꯥꯗꯕꯗ꯫ ꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, ꯌꯥꯝ ꯉꯟꯅ ꯂꯥꯛꯑꯒ ꯀꯩꯗꯧꯔꯨꯅꯤꯅ ꯂꯩꯊꯣꯛꯑꯕ ꯑꯗꯨꯅꯅꯤ꯫ ꯑꯗꯣ ꯅꯣꯏ ꯍꯣꯔꯦꯟ ꯄꯨꯡ ꯆꯣꯂꯣꯝ ꯎꯠꯄ ꯂꯣꯏꯔꯒ ꯑꯩꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤꯀꯣ꯫ ꯆꯥꯎꯔꯦꯟ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯍꯣꯏ, ꯀꯩꯗꯧꯕꯒꯤ ꯅꯪꯒꯤꯕꯨ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗꯣꯏꯅꯣ? ꯅꯕꯨꯡꯅ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯆꯠꯂꯣ ꯆꯠꯂꯣ, ꯅꯣꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ, ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥ ꯆꯥꯎꯔꯦꯜ꯫ ꯔꯥꯙꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯃꯈꯩ ꯀꯌꯥ ꯋꯥꯅ ꯉꯥꯏꯔꯝꯕ ꯊꯧꯕ ꯃꯥꯅ ꯑꯃꯨꯛꯇꯪꯕꯨ ꯂꯩꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯍꯥꯏꯅ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯡ ꯃꯨꯁꯨꯛ ꯃꯨꯅ ꯖꯨꯝ ꯖꯨꯝ ꯇꯥꯕꯤ ꯁꯝꯂꯥꯡ ꯑꯗꯨꯗ ꯀꯌꯥꯗꯤ ꯄꯛꯆꯕ ꯊꯧꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛ ꯁꯨꯛꯆꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯆꯤꯟꯕꯥꯜ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯔꯥꯙꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯕꯣ, ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯃꯨꯁꯦ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯕꯤꯕ ꯍꯧꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯅꯔꯛꯂꯤ꯫ ꯃꯊꯪ ꯃꯊꯪ ꯈꯨꯔꯨꯝꯗꯨꯅ ꯆꯪꯉꯛꯄꯅ ꯅꯟꯗꯤ ꯗꯦꯕꯤ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯁꯤ ꯌꯧꯔꯛꯄꯗ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨ, ꯅꯪꯕꯨ ꯅꯟꯗꯤ ꯗꯦꯕꯤ ꯈꯨꯔꯨꯝꯅꯤꯡꯗ꯭ꯔꯣ? ꯃꯥꯕꯨ ꯈꯨꯔꯨꯝꯂꯕꯗꯤ ꯏꯆꯥꯅ ꯑꯅꯤꯡꯕ ꯄꯨꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯕꯗꯤ ꯊꯨꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅꯩ꯫ ꯈꯨꯔꯨꯝꯒꯦꯔꯣ? ꯄꯤꯌꯥꯏꯅꯨ ꯍꯔꯥꯎꯅ, ꯍꯣꯏ ꯃꯥ, ꯈꯨꯔꯨꯝꯒꯦ꯫ ꯑꯣꯖꯥ, ꯑꯣꯖꯥꯁꯨ ꯈꯨꯔꯨꯝꯁꯤ ꯂꯥꯛꯑꯣ, ꯑꯣꯖꯥꯒꯤ ꯑꯅꯤꯡꯕꯗꯣ ꯂꯣꯏꯅ ꯊꯨꯡꯅꯕ꯫ ꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏ ꯍꯣꯏ, ꯍꯥꯟꯅ ꯈꯨꯔꯨꯝꯃꯣ, ꯑꯗꯨꯒ ꯑꯣꯖꯥ ꯑꯃꯨꯛ ꯀꯣꯟꯅ ꯈꯨꯔꯨꯝꯃꯒꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯈꯨꯔꯨꯝꯅꯈ꯭ꯔꯦ꯫ ꯔꯥꯙꯥ ꯃꯥꯁꯨ ꯅꯟꯗꯤ ꯗꯦꯕꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ꯫
ꯊꯧꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯃꯈꯥꯗ ꯊꯥꯡꯊꯗꯨꯅ ꯊꯝꯃꯤ꯫ ꯋꯥꯔꯛꯂ ꯃꯥꯜꯂꯦ ꯄꯣꯊꯥꯅꯤꯡꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯅꯤ꯫ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨꯅ ꯅꯟꯗꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯔ ꯈꯖꯤꯛ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯅꯣꯟꯊꯗꯨꯅ ꯆꯤꯔꯣꯜ ꯇꯧꯏ ꯔꯥꯙꯥ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯊꯧꯕꯅ ꯇꯥꯕ ꯉꯝꯗꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ꯫ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯑꯆꯧꯕ ꯊꯧꯔꯤ ꯑꯃꯅ ꯆꯨꯛꯂꯤ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯁꯤꯗꯨ ꯌꯩꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯍꯨꯝꯂꯛ ꯀꯥꯡ ꯀꯥꯡ ꯍꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨ ꯊꯧꯕꯒꯤ ꯊꯃꯣꯏꯗ ꯆꯩ ꯑꯃꯅ ꯄꯥꯏꯗꯨꯅ ꯑꯅꯥꯕ ꯃꯐꯝꯗ ꯀꯛ ꯀꯛ ꯊꯤꯟꯕꯒꯨꯝꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯊꯟꯇ ꯃꯤꯍꯨꯜ ꯃꯄꯥ ꯑꯗꯨ ꯊꯤꯗꯨꯅ ꯄꯥꯏꯁꯤꯟꯖꯩ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯗꯦ꯫ ꯃꯥꯂꯪꯕ ꯊꯧꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯊꯧꯕ? ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯒ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯃꯁꯥ ꯈꯪꯗꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯁꯨꯝ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯪꯕꯅ ꯎꯔꯝꯂꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯥ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯃꯤꯅꯣꯛ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯗꯨꯅ ꯀꯩꯁꯨ ꯃꯔꯥꯜ ꯂꯩꯈꯤꯗꯕ ꯑꯃꯒꯨꯝꯅ ꯈꯨꯝꯂꯛꯏ, ꯍꯥ ꯀꯩꯁꯨ ꯇꯧꯗꯦꯍꯦ꯫ ꯅꯪꯁꯨꯕ ꯂꯥꯛꯑꯣ ꯁꯨꯝ ꯌꯦꯡꯉꯨꯁꯦ ꯑꯀꯣꯏꯕꯁꯦ꯫ ꯌꯦꯡꯉꯨꯁꯦ꯫ ꯑꯗꯣ ꯅꯪ ꯂꯥꯏ ꯌꯦꯛꯅꯅꯕ ꯄꯣꯠꯆꯩ ꯄꯨꯔꯛꯇ꯭ꯔꯕ? ꯏꯆꯜꯈꯩꯁꯦ ꯃꯣꯏꯅ ꯎꯠꯇꯣꯏꯗꯣ ꯕꯁꯟꯇ ꯔꯥꯖꯅꯦ, ꯐꯖꯅꯤꯍꯦ, ꯅꯪ ꯌꯦꯛꯅꯤꯡꯉꯛꯀꯅꯤꯗ꯫ ꯄꯨꯔꯛꯑꯦ, ꯑꯗꯨ ꯀꯥꯎꯕ ꯌꯥꯕ ꯅꯠꯇꯦꯗ, ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯥꯂꯪꯕ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯌꯦꯡꯉꯨꯈꯤꯒꯦꯀꯣ, ꯄꯣꯠꯁꯦ ꯁꯤꯗ ꯊꯝꯃꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯥꯡꯁꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯙꯥ ꯀꯥꯡꯁꯤ ꯈꯤꯡꯂꯨꯔꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯊꯧꯕꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯊꯧꯕꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯇꯣꯛꯇꯨꯅ ꯆꯥꯎꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯣꯏꯁꯤꯜꯂꯨꯔꯁꯦ, ꯖꯒꯣꯏ ꯍꯧꯅꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕ ꯆꯪꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯥꯙꯥꯒꯤ ꯄꯥꯂꯤ ꯌꯧꯔꯛꯂꯦ꯫ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯕ ꯉꯝꯕ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯃꯁꯥ ꯃꯎ ꯑꯗꯨ ꯃꯁꯥ ꯅꯥꯟꯅ ꯀꯨꯞꯄꯤ꯫ ꯄꯣꯠꯂꯣꯏ ꯃꯆꯥ ꯑꯃꯃꯝ ꯁꯦꯠꯇꯨꯅ ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯂꯩꯇꯦꯡꯅ ꯌꯣꯝꯗꯨꯅ ꯎꯔꯣꯛ ꯄꯔꯦꯡ ꯄꯔꯦꯡ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯄꯥꯏꯕꯒꯨꯝꯅ ꯄꯔꯦꯡ ꯄꯔꯦꯡ ꯊꯣꯛꯂꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯐꯤꯉꯧ ꯐꯧꯕꯒꯨꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯩ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯕ ꯕꯤꯅꯥ, ꯅꯨꯡꯁꯤꯕ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯤ꯫ ꯔꯥꯙꯥ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯚꯛꯇꯤ ꯎꯠꯄ ꯑꯣꯏꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯊꯧꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯔꯥ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯔꯦ꯫ ꯔꯥꯙꯥ ꯐꯤ ꯑꯗꯨ ꯐꯠ ꯍꯥꯏꯊꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯈ꯭ꯔꯦ꯫ ꯊꯧꯕ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯍꯧꯏ꯫ ꯃꯥꯂꯪꯕꯅ, ꯀꯩꯅꯣꯅꯦ ꯅꯪꯕꯣ, ꯉꯁꯥꯏꯗꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯁꯨꯝ ꯇꯧꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ? ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ꯫ ꯅꯠꯇꯦ, ꯅꯟꯗꯤꯒ ꯑꯣꯛꯅꯔꯕ꯭ꯔꯕ ꯅꯪꯕꯨ? ꯑꯝꯇ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯩ ꯄꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯖꯒꯣꯏ ꯍꯧꯈ꯭ꯔꯦ ꯌꯦꯡꯉꯨ꯫ ꯑꯩ ꯊꯕꯛ ꯇꯧꯒꯦ, ꯅꯪ ꯖꯒꯣꯏ ꯌꯦꯡꯉꯨ꯫ ꯃꯥꯂꯪꯕ ꯃꯥꯁꯨ ꯖꯒꯣꯏꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯌꯥꯗ ꯐꯖꯕꯅꯣ, ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯅꯤꯒꯤ ꯁꯥꯊꯦꯛꯇ ꯒꯣꯄꯤꯁꯤꯡꯅ ꯇꯨꯡ ꯏꯟꯗꯨꯅ ꯁꯥꯕ ꯁꯥꯊꯦꯛ ꯅꯨꯡꯁꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯀꯣꯅꯨꯡꯒꯤ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯍꯧꯗꯣꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯤ꯫ ꯐꯅ ꯀꯨꯏꯔꯕ ꯃꯇꯨꯡꯗꯤ ꯖꯒꯣꯏ ꯑꯗꯨ ꯂꯣꯏꯔꯦ꯫ ꯃꯌꯥꯝ ꯍꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯊꯧꯕ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯨꯏ, ꯏꯆꯟ꯫ ꯄꯤꯌꯥꯏꯅꯨ ꯊꯧꯕꯗ ꯌꯦꯡꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯇꯥ ꯊꯧꯕ? ꯊꯧꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯂꯥꯏꯕꯛꯀꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨꯗ ꯈꯖꯤꯛ ꯈꯣꯠꯆꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ, ꯅꯣꯏ ꯑꯣꯖꯥꯗ ꯄꯤꯌꯨ꯫ ꯑꯩꯅ ꯄꯤꯕꯅꯤꯗꯤ ꯍꯥꯏꯔꯨꯅꯨꯀꯣ꯫ ꯁꯦ, ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯄꯤꯌꯥꯏꯅꯨ ꯉꯛꯅ ꯊꯧꯕꯗ ꯌꯦꯡꯗꯨꯅ, ꯀꯩꯒꯤꯅꯣ ꯇꯥ ꯊꯧꯕ? ꯊꯧꯕ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨꯁꯨ ꯀꯩꯁꯨ ꯈꯟꯖꯕ ꯇꯧꯗ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯄꯤꯔꯨꯏ꯫ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯌꯦꯡꯂꯨꯕ ꯇꯧꯗ, ꯑꯣꯖꯥ, ꯁꯦ꯫ ꯔꯥꯙꯥ ꯉꯛꯅ, ꯀꯩꯅꯣ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯙꯥ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇꯒꯤ ꯑꯌꯦꯛꯄ ꯂꯥꯏꯗꯨ ꯂꯧꯏ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ꯫ ꯔꯥꯙꯥ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯂꯦ ꯉꯁꯥꯏ ꯊꯧꯕꯅ ꯃꯥꯒ ꯃꯤꯆꯥꯟꯅꯈꯤꯕꯗꯨ꯫ ꯊꯧꯕ ꯃꯥꯅ ꯀꯌꯥꯝ ꯈꯣꯏꯗꯥꯔꯨꯔꯕꯅꯣ, ꯅꯠꯇ꯭ꯔꯒ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯒꯨꯟ ꯂꯩꯃꯜꯂꯤ ꯈꯟꯈꯤꯕꯅ, ꯃꯥꯡꯈꯤꯕ ꯄꯥꯝꯃꯨꯏ ꯈꯟꯕꯅꯔꯥ ꯑꯁꯨꯛ ꯊꯨꯅ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯄꯨ ꯇꯨꯔꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯍꯜꯂꯝꯂꯤꯕꯁꯦ? ꯁꯤꯗꯤ ꯀꯅꯥꯅ ꯌꯦꯛꯏꯅꯣ? ꯑꯩꯒꯤ ꯁꯛꯇꯝꯅꯤ꯫ ꯌꯥꯝ ꯐꯖꯩꯌꯦ ꯄꯤꯌꯥꯏꯅꯨ, ꯀꯅꯥꯅꯣ ꯁꯤꯕꯣ? ꯄꯤꯌꯥꯏꯅꯨ ꯊꯧꯕ ꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯕꯗꯨꯗ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯑꯃꯅ ꯄꯤꯔꯝꯕꯅꯦ ꯑꯣꯖꯥ, ꯑꯣꯖꯥꯗ ꯄꯤꯌꯨ ꯍꯥꯏꯅ꯫
ꯀꯔꯝꯅ ꯅꯪ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ? ꯈꯪꯉꯦ, ꯃꯃꯤꯡꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯦ. ꯑꯣꯖꯥ, ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯅ ꯈꯪꯅꯕꯗꯤ ꯅꯠꯇꯦ. ꯂꯥꯏ ꯌꯦꯛꯄ ꯌꯥꯝ ꯍꯩꯕꯅꯤ. ꯔꯥꯙꯥ ꯋꯥꯈꯜ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯂꯦ. ꯑꯗꯨꯅ ꯅꯣꯡꯈꯠꯂꯛꯄ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ. ꯅꯥꯀꯟ ꯑꯃꯗ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯧꯕ ꯃꯥꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡ ꯃꯥꯡꯍꯟꯕ ꯌꯥꯗꯦ, ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯊꯠ-ꯊꯠꯇꯨꯅ ꯁꯦꯟꯅꯕ꯭ꯔꯥ? ꯃꯗꯨꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯃꯤꯆꯥꯟꯅꯈ꯭ꯔꯦ. ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯧꯕ ꯑꯃꯗꯤ ꯃꯥꯂꯪꯕ ꯑꯅꯤꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯪꯆꯤꯠ ꯂꯥꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯣꯛꯂꯛꯏ. ꯃꯥꯂꯪꯕꯅ, ꯉꯔꯥꯡ ꯖꯒꯣꯏ ꯐꯖꯕ꯭ꯔꯣ? ꯐꯖꯩ. ꯃꯥꯂꯪꯕ ꯊꯧꯕꯗ ꯄꯩꯇꯛ ꯇꯧꯅ ꯌꯦꯡꯗꯨꯅ, ꯐꯖꯔꯝꯃꯅꯤ. ꯄꯥꯛꯊꯔꯒ ꯂꯥꯏ ꯌꯦꯛꯑꯒ ꯂꯩꯈ꯭ꯔꯕ ꯅꯪꯅ. ꯑꯁ, ꯀꯥꯏꯗꯩ ꯂꯥꯏ ꯌꯦꯛꯄꯅꯣ? ꯉꯥꯏꯍꯥꯛꯇꯅꯦ ꯑꯗꯨꯗꯤ. ꯂꯣꯏꯕꯒ ꯑꯗꯨꯝ ꯖꯒꯣꯏ ꯌꯦꯡꯉꯦ ꯑꯩ. ꯌꯥꯝ ꯐꯖꯩ. ꯌꯦꯡꯕꯨ ꯌꯦꯡꯉꯗꯤ ꯐꯩꯌꯦ. ꯑꯗꯣ ꯅꯪꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨꯕꯨ ꯀꯅꯥꯅꯣ? ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ, ꯌꯦꯡꯒꯦꯁꯨ ꯌꯥꯗꯦ. ꯊꯧꯕ ꯅꯣꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯈ꯭ꯔꯦ. ꯄꯥꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯣ? ꯑꯁ, ꯇꯥꯅꯤꯡꯗꯦꯍꯦ. ꯏꯕꯥꯅꯤꯈꯛ ꯇꯔꯛ ꯇꯔꯛ ꯄꯨꯟꯕꯁꯤꯗ ꯑꯃꯨꯛ ꯋꯥ ꯂꯣꯠꯅꯈꯤꯗꯣꯏꯔꯣ? ꯄꯥꯝꯖꯔꯨꯕ ꯅꯠꯇꯦ, ꯁꯨꯝ ꯉꯥꯎꯖꯔꯨꯕ ꯍꯥꯏꯗꯨꯅꯤ. ꯄꯥꯝꯂꯨꯗꯕꯁꯨ ꯅꯠꯇꯦ, ꯃꯤꯇꯥꯖꯔꯨꯕ ꯑꯣꯏꯗꯣꯏꯅꯤ. ꯅꯨꯡꯁꯤꯗꯕꯁꯨ ꯅꯠꯇꯦ, ꯌꯦꯡꯅꯤꯡꯂꯨꯕ ꯑꯣꯏꯗꯣꯏꯅꯤ. ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯑꯁ, ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗꯦꯗ. ꯅꯣꯏ ꯂꯥꯏ ꯌꯦꯛꯄ ꯃꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯒ. ꯏꯇꯥꯎ, ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯔꯨꯔꯦ. ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯗꯨꯕꯨ ꯀꯅꯥꯅꯣꯕ? ꯑꯩꯅ ꯈꯪꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ. ꯏꯆꯜ ꯄꯤꯌꯥꯏꯅꯨꯒꯤ ꯖꯒꯣꯏ ꯇꯝꯕꯤꯕ ꯑꯣꯖꯥꯗꯨꯅꯤ. ꯃꯥꯂꯪꯕ ꯍꯔꯥꯎꯅ ꯊꯧꯕꯒꯤ ꯄꯥꯝꯕꯣꯝꯗ ꯀꯤꯟꯅ ꯊꯤꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ, ꯐꯖꯕ ꯈꯟꯕꯒꯗꯤ ꯍꯩꯔꯤ ꯄꯣꯠꯅꯤꯅꯦ. ꯉꯔꯥꯡꯗꯁꯨ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕ ꯀꯥꯏꯁꯦ ꯈꯨꯝꯕꯤꯕꯣꯠ ꯅꯠꯇꯦꯕ ꯅꯪ. ꯊꯧꯕ ꯄꯥꯝꯕꯣꯝꯗ ꯅꯥꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ. ꯑꯁ, ꯀꯗꯥꯏꯗꯒꯤ ꯏꯀꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ. ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅꯤ. ꯆꯠꯂꯤꯕ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯈꯤꯕꯅꯤ. ꯑꯁꯣꯝꯗ ꯆꯠꯀꯅꯨ, ꯑꯁꯣꯝꯗꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯗꯨꯅ ꯏꯟꯁꯤꯟꯈꯤꯕ꯭ꯔꯥ? ꯃꯗꯨꯁꯨ ꯈꯪꯍꯧꯗꯦ. ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯝꯂꯦ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯔꯥꯙꯥꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯅꯛꯅ. ꯃꯥꯂꯪꯕ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ. ꯁꯤꯅꯅꯤꯗꯅ ꯅꯪꯅ ꯉꯟꯇꯥꯅꯒ ꯍꯧꯕ ꯂꯥꯛꯑꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯅꯩꯗꯨꯗꯤ. ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯊꯧꯕ ꯄꯥꯈꯠꯅ ꯐꯠ ꯍꯥꯏꯔꯛꯏ. ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ, ꯌꯥꯝ ꯂꯦꯝꯖꯗꯕ. ꯁ꯭ꯋꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯊꯣꯔꯛꯄ꯭ꯔꯥ ꯑꯣꯏꯅ ꯌꯦꯡꯉꯁꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯤꯅ ꯌꯥꯝꯅ ꯂꯦꯝꯖꯗꯕ ꯃꯥꯟꯈꯤꯅꯤꯕ. ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯆꯤꯟꯕꯥꯜ ꯃꯌꯥꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯝꯗꯨꯅ ꯃꯥꯂꯪꯕꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ. ꯃꯅꯥꯀꯣꯡ ꯑꯗꯨꯁꯨ ꯈꯖꯤꯛ ꯔꯥꯙꯥꯒꯤ ꯃꯥꯟꯗꯣꯞꯂꯣꯝꯗ ꯊꯥꯡꯖꯤꯟꯖꯩ. ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃ ꯀꯣꯏꯊꯤ ꯊꯤꯕꯒꯨꯝꯅꯁꯨ ꯇꯧꯔꯤ. ꯇꯨ, ꯇꯥꯗ꯭ꯔꯣ? ꯖꯒꯣꯏ ꯇꯥꯛꯏ ꯅꯠꯇ꯭ꯔꯣ ꯃꯥꯒꯤꯁꯦ? ꯅꯪ ꯇꯥꯗ꯭ꯔꯕ? ꯖꯒꯣꯏ ꯇꯝꯃꯤ ꯑꯣꯏꯔꯝꯅꯤ. ꯑꯩꯈꯣꯏ ꯏꯆꯟꯍꯣꯏ ꯆꯠꯈ꯭ꯔꯕꯅꯤ ꯉꯁꯥꯏꯅ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯂꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ. ꯑꯗꯨꯗꯤ ꯁꯝꯕꯟ ꯃꯔꯨꯝꯁꯤꯗꯒꯤ ꯍꯥꯏꯐꯦꯠ ꯎꯕ꯭ꯔꯥ ꯌꯦꯡꯁꯤꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯕꯨ ꯆꯤꯡꯗꯨꯅ ꯁꯝꯕꯜꯂꯩ ꯄꯔꯦꯡ ꯑꯗꯨꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯅꯔꯝꯂꯦ. ꯔꯥꯙꯥ ꯃꯥꯁꯨ ꯖꯒꯣꯏ ꯇꯝꯗꯨꯅ ꯂꯩꯔꯝꯂꯦ. ꯐꯤꯖꯤ ꯐꯤꯅꯥ ꯑꯃꯠꯇ ꯆꯣꯏꯍꯟꯗ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨꯁꯨ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯗꯨꯅ ꯃꯁꯥ ꯑꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯂꯦ. ꯊꯧꯕ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯔꯥꯙꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯧꯔꯣ, ꯊꯣꯏꯕꯤ. ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯇꯧꯕ ꯍꯩꯔꯗ꯭ꯔꯥ? ꯍꯩꯔꯗꯕ ꯅꯠꯇ꯭ꯔꯕ? ꯅꯉꯣꯟꯗꯒꯤ ꯍꯥꯟꯅ ꯇꯧꯔꯛꯑꯣꯀꯣ. ꯍꯣꯏ ꯑꯣꯖꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯔꯥꯙꯥꯅ ꯁꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩꯅ ꯂꯩꯅ ꯎꯪꯗꯨꯅ ꯁꯥꯔꯛꯏ ꯖꯒꯣꯏ. ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯁꯥꯕ ꯂꯣꯏꯔꯦ. ꯄꯤꯌꯥꯏꯅꯨ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯅꯤ. ꯁꯝꯕꯜ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ. ꯏꯈꯟ ꯈꯟꯗꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ. ꯑꯣꯖꯥ, ꯁꯝꯕꯜ ꯃꯔꯨꯝꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤ ꯈꯔ ꯂꯩꯔꯦ, ꯌꯦꯡꯉꯨ ꯇꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯤ. ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ
ꯊꯧꯕ ꯑꯃꯗꯤ ꯃꯥꯂꯪꯕ ꯑꯅꯤꯗꯣ ꯄꯥꯈꯠꯇꯨꯅ ꯈꯔ ꯆꯦꯟꯊꯣꯛꯏ꯫ ꯀꯔꯤꯅꯣ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯉꯥꯎꯔꯖꯥꯠꯂꯣ? ꯂꯣꯏ ꯆꯣꯞꯅꯕ ꯇꯥꯔꯤ꯫ ꯑꯗꯨꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯁꯦ ꯂꯥꯜꯂꯒ ꯆꯠꯇꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ, ꯑꯗꯣ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯁꯤꯟꯅꯔꯨꯔꯒꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯑꯁꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯗꯕꯁꯨ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯠꯀꯦ ꯇꯧꯏ꯫ ꯁꯣꯝꯗꯅ ꯔꯥꯙꯥ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯇꯨꯡ ꯑꯣꯏꯔꯞ ꯃꯁꯦꯡ ꯃꯔꯥꯡ ꯅꯨꯄꯥꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗꯤ ꯎꯍꯧꯏ, ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯈꯪꯗꯤꯌꯦ꯫ ꯔꯥꯙꯥ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤꯅꯦ ꯅꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯔꯣꯀꯣ꯫ ꯑꯗꯣ ꯄꯤꯌꯥꯏꯅꯨ, ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯍꯧꯈꯤꯁꯦ꯫ ꯑꯇꯩ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯌꯥꯏꯅꯨ ꯃꯊꯟꯇ ꯂꯩꯍꯧꯔꯤ꯫ ꯔꯥꯙꯥ ꯉꯔꯥꯡꯒꯤ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯒꯗꯕ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯕꯗ ꯀꯔꯝꯅ ꯍꯪꯒꯅꯤ, ꯀꯔꯝꯅ ꯈꯪꯒꯅꯤ? ꯔꯥꯙꯥ ꯄꯤꯌꯥꯏꯅꯨꯗ ꯍꯪꯂꯛꯏ꯫ ꯄꯤꯌꯥꯏꯅꯨ, ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯑꯣꯖꯥꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯄꯤꯔꯛꯄ ꯃꯤꯗꯣ ꯅꯨꯄꯥꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯔꯥ? ꯄꯤꯌꯥꯏꯅꯨ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥꯅꯦ ꯑꯣꯖꯥ꯫ ꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯑꯗꯣ ꯅꯪ ꯃꯣꯏꯒꯤ ꯃꯌꯨꯝꯗꯨ ꯈꯪꯒꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ, ꯃꯌꯨꯝꯗꯤ ꯈꯪꯉꯣꯏꯌꯦ꯫ ꯔꯥꯙꯥ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯆꯨꯕꯥꯗ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥꯗ ꯍꯪꯉꯨ, ꯑꯗꯨꯒꯅꯦ ꯑꯣꯖꯥꯒ ꯑꯝꯇ ꯈꯪꯅꯍꯜꯂꯨ꯫ ꯑꯣꯖꯥꯒꯤ ꯃꯥꯙꯕꯁꯦ ꯂꯥꯏ ꯐꯖꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅꯅꯦ ꯃꯉꯣꯟꯗ ꯌꯦꯛꯍꯟꯒꯦꯅ ꯈꯟꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯙꯕꯀꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯩ ꯔꯥꯙꯥ꯫ ꯄꯤꯌꯥꯏꯅꯨꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ, ꯑꯊꯨꯕꯒꯤ ꯑꯣꯏꯔꯕꯗꯤ ꯑꯇꯣꯞꯄ ꯑꯍꯩꯕ ꯂꯥꯏ ꯌꯦꯛꯄ ꯑꯃ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯔꯥꯙꯥ ꯃꯥꯁꯨ ꯉꯝꯅꯅꯕ ꯈꯨꯝꯂꯛꯏ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯑꯇꯩ ꯂꯥꯏ ꯌꯦꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯃꯒꯨꯟꯁꯤꯅ ꯌꯥꯝꯅ ꯍꯦꯟꯕꯗꯧꯅ ꯃꯥꯒꯤ ꯑꯌꯦꯛꯄ ꯃꯃꯤꯗ ꯎꯕ ꯐꯪꯏ, ꯑꯗꯨꯅꯅꯤ꯫ ꯂꯥꯛꯑꯣ, ꯅꯪꯁꯨ ꯊꯦꯡꯉꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯇꯦꯛ ꯑꯃ ꯑꯣꯖꯥ ꯊꯤꯟꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯀꯅꯥꯅ ꯈꯪꯕ ꯊꯑꯣꯏꯅ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯃꯄꯨ ꯃꯍꯥꯛꯅ ꯁꯤꯜꯂꯝꯕꯁꯨ꯫ ꯑꯉꯥꯡ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯥꯂꯪꯕ ꯑꯃꯗꯤ ꯊꯧꯕ ꯑꯅꯤꯗꯨꯁꯨ ꯄꯤꯌꯥꯏꯅꯨ ꯍꯜꯂꯝꯂꯅꯤ ꯈꯟꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯀꯣꯟꯊꯣꯡ ꯌꯧꯔꯛꯄ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯨꯔꯤ꯫ ꯊꯧꯕ ꯍꯟꯁꯤ ꯀꯗꯥꯏ, ꯍꯜꯂꯨꯏꯁꯤ ꯀꯗꯥꯏ, ꯃꯃꯥꯏꯗꯨ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯈꯥꯡꯏ꯫ ꯄꯤꯌꯥꯏꯅꯨ ꯃꯕꯨꯡ ꯎꯕꯗ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯇꯥꯆꯧ, ꯅꯣꯏ ꯑꯅꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯃꯥꯂꯪꯕ ꯏꯑꯥ ꯇꯧꯗꯨꯅ ꯂꯩ, ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯆꯧꯁꯦ, ꯅꯣꯏ ꯇꯥ ꯊꯧꯕꯒꯤ ꯊꯕꯛ ꯑꯃꯈꯛ ꯂꯥꯛꯃꯤꯟꯅꯕ꯫ ꯅꯪ ꯍꯜꯂꯛꯑꯕꯣ? ꯂꯥꯛꯑꯣ, ꯇꯥꯆꯧ ꯍꯣꯏꯒ ꯍꯟꯈ꯭ꯔꯁꯤ꯫ ꯀꯩꯅꯣ ꯇꯥꯆꯧ, ꯅꯔꯩꯒ ꯇꯠꯂꯤꯗꯨꯕꯣ? ꯔꯥꯙꯥ ꯊꯧꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯌꯦꯡꯂꯨꯕ ꯃꯥꯅ ꯃꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ, ꯋꯥ ꯈꯪꯗꯕꯤ ꯇꯥꯔꯗ꯭ꯔꯥ, ꯑꯗꯨꯛ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯣꯠꯅꯅꯕ ꯍꯣꯠꯅꯖꯔꯤꯕ ꯄꯥꯈꯪ ꯑꯗꯨꯕꯨ ꯃꯁꯥ ꯇꯥꯛꯇꯅ ꯌꯦꯡꯂꯨꯕ ꯑꯁꯤꯕꯨ ꯊꯧꯕ ꯈꯖꯥꯏ ꯑꯅꯤꯗꯨ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝꯅ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯁꯨꯝ ꯁꯨꯝ ꯅꯣꯟꯊꯈꯤꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥ ꯌꯧꯈꯤꯒꯗꯧꯔꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯑꯗꯨꯗꯤ ꯍꯟꯈ꯭ꯔꯁꯤ꯫ ꯑꯣꯖꯥ, ꯑꯩ ꯇꯥꯆꯧ ꯍꯣꯏꯒ ꯍꯟꯈ꯭ꯔꯒꯦ, ꯑꯣꯖꯥꯁꯨ ꯆꯪꯕꯤꯔꯨ꯫ ꯔꯥꯙꯥ ꯃꯤꯠꯌꯦꯡꯅ ꯑꯃꯗ ꯆꯤꯟꯕꯥꯜꯅ ꯑꯃꯗ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯗ꯭ꯔꯅꯦ? ꯄꯤꯌꯥꯏꯅꯨ ꯃꯥꯁꯨ ꯇꯧꯔꯤꯕ ꯏꯪꯒꯤꯠꯇꯨ ꯈꯖꯤꯛꯇꯤ ꯈꯪꯂꯤꯕꯅꯤ, ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯅꯤꯌꯦ ꯑꯣꯖꯥ, ꯌꯨꯝ ꯐꯥꯎꯕ ꯏꯟꯅꯔꯛꯑꯒꯦ ꯍꯥꯏꯔꯣ? ꯔꯥꯙꯥ ꯏꯀꯥꯏꯅ ꯅꯣꯛꯇꯨꯅ, ꯅꯠꯇꯦꯍꯦ ꯅꯪꯁꯨꯕ, ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯝꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯕ ꯍꯧꯖꯤꯛꯇꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯔꯥꯙꯥꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯃꯤꯡ ꯈꯪꯉꯕꯣ? ꯃꯥꯂꯪꯕꯅ, ꯑꯁ ꯈꯪꯗꯦꯗ, ꯀꯔꯤ ꯀꯧꯒꯦ ꯃꯤꯡꯕꯣ? ꯄꯤꯌꯥꯏꯅꯨ ꯊꯧꯕꯗ ꯄꯩꯇꯛ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯤꯡꯕꯨꯗꯤ ꯔꯥꯙꯥ ꯀꯧꯕꯅꯤ꯫ ꯑꯗꯣ ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯣꯖꯥꯗꯤꯅꯦ ꯂꯥꯏ ꯌꯦꯛꯄ ꯃꯤꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯁꯨ ꯑꯣꯖꯥꯒꯤ ꯃꯥꯙꯕꯇ ꯊꯦꯠꯅꯅꯕ ꯂꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯟ ꯑꯣꯖꯥꯒꯤ ꯁꯛꯇꯝ ꯌꯦꯛꯄꯤꯔꯛꯂꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ?
ꯃꯥꯕꯨ ꯌꯦꯛꯍꯟꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯪꯉꯒ ꯂꯩꯔꯤ꯫ ꯊꯧꯕꯅ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ, ꯅꯪꯗꯤ ꯀꯩ ꯍꯥꯏꯔꯝꯒꯦ ꯏꯆꯟ? ꯄꯤꯌꯥꯏꯅꯨ ꯊꯧꯕꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯑꯗꯥꯏꯗꯒꯤꯅꯤ, ꯑꯍꯜꯗꯤ ꯈꯔ ꯑꯣꯏꯔꯦ, ꯄꯥꯈꯪ ꯑꯔꯤꯕꯅꯤ, ꯅꯨꯄꯤ ꯐꯪꯗꯗꯅ ꯂꯩꯕ ꯅꯨꯄꯥꯅꯤ, ꯃꯃꯤꯡꯅ ꯆꯥꯎꯕ ꯀꯧꯋꯦ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ ꯇꯥ ꯊꯧꯕ꯫ ꯊꯧꯕ ꯄꯥꯈꯠꯅ, ꯅꯪꯗꯤ ꯑꯗꯨ ꯀꯔꯤꯒꯤ ꯍꯥꯏꯔꯝꯃꯤꯕ? ꯑꯁꯦꯡꯕꯗꯨ ꯀꯣꯛ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯁꯦꯡꯕꯗꯨꯗꯤ ꯇꯥ ꯊꯧꯕꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯒ, ꯑꯗꯣ ꯉꯁꯥꯏ ꯁꯝꯕꯜ ꯃꯔꯨꯝꯗ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥꯗꯣ ꯅꯣꯏ ꯑꯅꯤ ꯅꯠꯇ꯭ꯔꯥ? ꯑꯁꯦꯡꯕ ꯍꯥꯏꯖꯔꯛꯎ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯣꯖꯥꯗ ꯍꯦꯛꯇ ꯄꯥꯎ ꯂꯥꯟꯅ ꯇꯝꯁꯤꯟꯖꯅꯤ ꯑꯩꯗꯤ꯫ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨꯗ ꯈꯖꯤꯛ ꯇꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯧ, ꯃꯥꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯅꯣꯛꯇꯨꯅ, ꯑꯗꯨꯅꯦꯕ ꯑꯩꯅ ꯃꯥꯜꯂꯦꯕ꯫ ꯑꯗꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯇꯥꯆꯧ ꯅꯕꯥꯅꯤ? ꯊꯧꯕ ꯏꯑꯥ ꯇꯧꯗꯨꯅ ꯈꯨꯝꯁꯤ ꯀꯗꯥꯏ ꯈꯨꯝꯂꯨꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯏ, ꯏꯆꯜ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯉꯦꯕ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯄꯤꯌꯥꯏꯅꯨ ꯅꯣꯛꯇꯨꯅ, ꯍꯣꯏ ꯇꯥꯆꯧ, ꯍꯜꯂꯁꯤ꯫ ꯊꯧꯕ ꯆꯠꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, ꯏꯆꯟ, ꯅꯣꯏ ꯑꯣꯖꯥꯅ ꯄꯥꯝꯂꯤꯗꯣ ꯀꯔꯝꯕ ꯂꯥꯏ ꯑꯌꯦꯛꯄꯅꯣ? ꯈꯪꯗꯦꯗ ꯇꯥ ꯊꯧꯕ, ꯑꯩꯈꯣꯏ ꯑꯣꯖꯥꯗꯤꯅꯦ ꯀ꯭ꯔꯤꯁꯅ, ꯔꯥꯙꯥ ꯃꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕꯅꯤ꯫ ꯃꯥꯟꯗꯞꯀꯤ ꯂꯥꯏ ꯑꯌꯥꯝꯕꯁꯨ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯑꯅꯤꯇꯅꯦ ꯊꯦꯠꯂꯤꯕ꯫ ꯑꯣꯖꯥꯅ ꯄꯥꯝꯖꯕꯁꯨ ꯀ꯭ꯔꯤꯁꯅ, ꯔꯥꯙꯥ ꯑꯅꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯅꯤ꯫ ꯊꯧꯕ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯨꯕꯗꯤ ꯇꯧꯗ꯭ꯔꯦ, ꯃꯊꯟꯇ ꯃꯕꯨꯛꯅꯤꯡ ꯃꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯀꯅꯥ ꯑꯃꯨꯛ ꯈꯪꯍꯜꯂꯨꯕ ꯇꯧꯗ, ꯇꯥꯛꯊꯣꯛꯂꯨꯕꯁꯨ ꯇꯧꯗ ꯇꯨꯃꯤꯟ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯊꯧꯕ ꯇꯨꯝꯊꯕ ꯌꯥꯗꯦ, ꯅꯥꯛ ꯌꯦꯠ ꯑꯣꯟꯗꯨꯅ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤ꯫ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗ ꯔꯥꯙꯥ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯆꯤꯡꯁꯤꯟꯖꯗꯨꯅ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯨꯔꯇꯤ ꯑꯃꯒꯨꯝꯅ ꯈꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯅꯪꯒꯤ ꯃꯥꯟꯗꯞꯇ ꯀ꯭ꯔꯤꯁꯅ ꯔꯥꯙꯥ ꯑꯅꯤꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯅ ꯀꯣꯅꯨꯡꯒꯤ ꯃꯥꯟꯗꯞ ꯃꯌꯥꯏꯗ ꯂꯩꯇꯦꯡ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯑꯀꯣꯏꯕꯗ ꯒꯣꯄꯤ ꯀꯌꯥꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯍꯜꯂꯒ ꯅꯪꯅ ꯃꯌꯥꯏ ꯇꯥꯡꯕꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯗꯨꯅ ꯕꯁꯟꯇ ꯔꯥꯁ ꯁꯥꯟꯅꯕꯗꯣ ꯑꯗꯨꯅ ꯍꯦꯜꯂꯦ ꯅꯤꯡꯊꯤꯕ꯫ ꯃꯔꯧ ꯂꯩꯕ ಮಿꯠꯌꯦꯡ ꯑꯗꯨꯅ ꯂꯨꯅ ꯌꯦꯡꯕ ꯅꯪꯒꯤ ಮಿꯠꯌꯦꯡ ꯑꯗꯨꯅ ꯍꯦꯜꯂꯦ ꯔꯥꯙꯥ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯁꯦꯡꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯧꯕ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯌꯦꯛꯄ ꯍꯧꯔꯦ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯍꯦꯃꯥ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯥꯎꯗꯅ ꯆꯠꯇꯧꯔꯕ꯭ꯔꯅꯤꯍꯦ? ꯊꯧꯕ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯀꯩꯅꯣ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯔꯤꯅꯣ ꯅꯠꯇꯦ, ꯅꯪꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ? ꯌꯦꯡꯉꯨ, ꯃꯥꯂꯪꯕ ꯂꯥꯛꯏ, ꯅꯪꯅ ꯅꯪ ꯂꯩꯇꯦ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ ꯏꯃꯥꯒꯤ ꯊꯧꯕ? ꯊꯧꯕ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯏꯃꯥ, ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯂꯣꯏꯁꯤꯜꯂꯅꯤ꯫ ꯇꯧꯋꯣꯕ, ꯅꯪ ꯇꯧꯋꯣ꯫ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯌꯥꯅꯤ? ꯌꯦꯡꯉꯨ, ꯅꯄꯥꯕꯨꯡꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯨꯅ ꯇꯝꯁꯤꯟꯕ ꯌꯥꯕ ꯀꯔꯤ ꯇꯝꯁꯤꯟꯍꯧꯒꯦ ꯍꯥꯏꯕꯁꯨ ꯅꯤꯡꯗꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯧꯕ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯌꯥꯔꯦꯕ ꯏꯃꯥ, ꯀꯩꯅꯣ ꯈꯪꯗꯦꯍꯦ꯫ ꯍꯦꯃꯥꯁꯨ ꯏꯁꯧ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯈꯪꯉꯣꯏ, ꯅꯃꯥ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯗꯤꯅꯦ ꯀꯔꯤꯁꯨ ꯈꯪꯉꯣꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ, ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯉꯥꯡ ꯑꯇꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯤꯌꯥꯏꯅꯨꯕꯨ ꯐꯥꯗꯨꯅ ꯊꯝꯍꯧꯔꯦ ꯔꯥꯙꯥꯅ꯫ ꯄꯤꯌꯥꯏꯅꯨ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ, ꯑꯣꯖꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯁꯤ꯫ ꯄꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏ ꯑꯣꯖꯥ, ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ? ꯔꯥꯙꯥ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯅꯣꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯟ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯎꯠꯄ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯣ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯂꯥ? ꯄꯤꯌꯥꯏꯅꯨ ꯔꯥꯙꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯏ, ꯑꯗꯨꯒ ꯈꯨꯝꯂꯛꯏ꯫ ꯃꯥꯅꯦ ꯑꯣꯖꯥ, ꯑꯃꯗꯤ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯣ, ꯀꯔꯝꯕꯅꯣ ꯅꯣꯏ ꯇꯥꯆꯧꯗꯤ? ꯃꯁꯥ ꯈꯔ ꯄꯥꯕꯗꯨꯅꯤ ꯑꯣꯖꯥ꯫ ꯔꯥꯙꯥ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯑꯗꯣ ꯃꯥꯗꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯄꯤꯌꯥꯏꯅꯨ?
ꯄꯤꯌꯥꯏꯅꯨ ꯅꯣꯛꯂꯒ ꯍꯪꯒꯦ ꯌꯥꯎꯅ ꯍꯦꯛꯇꯃꯛ ꯍꯪꯂꯛꯏ꯫ ꯑꯣꯖꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯔꯣ ꯀꯅꯥꯒꯤꯅꯣ? ꯔꯥꯙꯥ ꯃꯥꯅ ꯈꯪꯅꯤꯡꯕꯗꯤ ꯊꯧꯕ ꯃꯥꯒꯤꯅꯤ, ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯅ ꯁꯦꯔꯥꯟꯅꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯅꯤꯃꯛꯀꯤꯅꯤ. ꯁꯨꯝ ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯨ ꯀꯧꯅꯕ ꯌꯥꯏꯗꯅ. ꯆꯨꯝꯃꯦ ꯑꯣꯖꯥ. ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯅ ꯃꯥꯂꯪꯕ, ꯑꯗꯨꯒꯅꯦ ꯃꯁꯥ ꯈꯔ ꯐꯕ ꯃꯁꯛ ꯐꯖꯕꯗꯨꯅ ꯊꯧꯕ ꯀꯧꯏ꯫ ꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯈꯤ꯫ ꯃꯁꯤꯃꯗꯤ ꯃꯥꯅ ꯐꯥꯖꯤꯟꯕ ꯉꯝꯍꯧꯗꯕꯅꯤ꯫ ꯊꯧꯕ ꯍꯥꯏꯕ꯫ ꯄꯤꯌꯥꯏꯅꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ, ꯊꯧꯕ ꯈꯛꯇꯃꯛ ꯇꯥꯕꯤꯍꯧꯕ꯭ꯔꯣ? ꯃꯥꯂꯪꯕ ꯍꯥꯏꯕꯗꯨꯗꯤ ꯇꯥꯍꯧꯗꯕ꯭ꯔꯕ? ꯔꯥꯙꯥ ꯏꯀꯥꯏꯕ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯖꯥꯏ ꯑꯅꯤꯗꯨ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯆꯤꯟꯕꯥꯜꯗ ꯄꯜꯂꯝꯕ ꯋꯥꯍꯩ ꯑꯃ ꯍꯦꯛꯇꯃꯛ ꯂꯧꯁꯤꯡ ꯂꯩꯕꯤ ꯁꯥꯗꯨꯅ ꯐꯠ ꯈꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯁꯨꯝ ꯃꯃꯤꯡꯗꯨ ꯐꯖꯩꯌꯦꯅ ꯇꯧꯕꯅꯤ꯫ ꯑꯗꯣ ꯑꯩ ꯃꯇꯦꯛ ꯑꯃ ꯊꯤꯟꯒꯦ, ꯅꯪꯁꯨ ꯊꯦꯡꯉꯅꯤ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ, ꯑꯗꯨꯕꯨ ꯔꯥꯙꯥ ꯃꯃꯤꯠ ꯑꯅꯤꯗꯨꯗꯤ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯂꯦꯞꯄ ꯅꯠꯇꯦ꯫ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯉꯥꯏꯃꯟꯅ ꯉꯥꯏꯔꯨꯔꯕꯁꯨ ꯍꯦꯛꯇ ꯂꯥꯛꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯊꯧꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯥꯂꯪꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯥꯂꯪꯕ! ꯄꯤꯌꯥꯏꯅꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯧꯕ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ꯫ ꯇꯥ ꯊꯧꯕ, ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯇꯨꯝꯃꯤꯌꯦ, ꯍꯧꯗꯣꯔꯛꯀꯦ, ꯀꯥꯈꯠꯂꯛꯑꯣ꯫ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯍꯣꯏ, ꯑꯩꯁꯦ ꯅꯣꯏ ꯇꯥꯆꯧꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯐꯤꯗꯥꯁꯤꯗ ꯐꯝꯃꯝꯃꯣ ꯇꯥ ꯊꯧꯕ꯫ ꯄꯤꯌꯥꯏꯅꯨꯅ ꯍꯧꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯥꯂꯪꯕꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯥꯂꯪꯕꯅ ꯃꯆꯟꯅꯨꯄꯤꯕꯨ ꯆꯥ ꯂꯣꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯂꯪꯕ, ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯂꯪꯕꯁꯨ ꯈꯪꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯗꯨꯕꯣ? ꯀꯣꯛ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯍꯥꯏꯔꯛꯎ꯫ ꯔꯥꯙꯥ. ꯔꯥꯙꯥ ꯀꯩꯗꯧꯔꯒꯦ? ꯔꯥꯙꯥꯗꯣ ꯑꯩꯒ ꯎꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯄꯤꯌꯥꯏꯅꯨꯗ꯫ ꯑꯁ, ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯒꯦꯁꯦ, ꯀꯩꯁꯨ ꯋꯥꯔꯨꯅꯣ ꯑꯗꯨꯏꯗꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯍꯣꯔꯦꯟ ꯎꯅꯔꯒ ꯀꯔꯤ ꯍꯥꯏꯕꯗꯣ ꯈꯜꯂꯒ ꯂꯩꯌꯨ꯫ ꯊꯧꯕ ꯅꯣꯛꯂꯒ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤꯕ, ꯃꯁꯥꯅ ꯌꯥꯔꯛꯑꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯌꯥꯔꯛꯑꯕꯅꯦ, ꯍꯦꯛ ꯌꯥꯔꯛꯇ꯭ꯔꯕ ꯌꯦꯡꯖꯧꯅꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯖꯒꯣꯏ ꯑꯧꯔꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯔꯥꯙꯥꯗꯤ ꯄꯤꯌꯥꯏꯅꯨꯅ ꯄꯨꯗꯨꯅ ꯈꯨꯜꯒꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯌꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯄꯤꯌꯥꯏꯅꯨ, ꯀꯥꯏꯗꯅꯣꯃꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯣ? ꯑꯣꯖꯥ, ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯗꯣ ꯀꯩꯗꯧꯕꯅꯣꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ? ꯑꯣꯖꯥ, ꯕꯁꯟꯇ ꯃꯇꯝꯅꯤ꯫ ꯏꯪꯈꯣꯜ ꯀꯣꯂꯨꯞꯇ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯔꯛꯇ ꯀꯨꯔꯥꯛꯅ ꯄꯥꯏꯕ ꯎꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯀꯩꯁꯨ ꯆꯤꯡꯅꯒꯅꯣ ꯑꯣꯖꯥ꯫ ꯇꯧꯔꯤꯕ ꯏꯪꯒꯤꯠꯇꯨ ꯈꯔꯗꯤ ꯈꯪꯂꯤꯕꯅꯤ ꯔꯥꯙꯥ ꯃꯍꯥꯛꯁꯨ, ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯏꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯗꯨ ꯎꯕꯗ ꯔꯥꯙꯥ ꯄꯤꯌꯥꯏꯅꯨꯗ ꯆꯤꯡꯅꯅ ꯍꯪꯂꯛꯏ꯫ ꯄꯤꯌꯥꯏꯅꯨ, ꯀꯩꯗꯧꯕꯅꯣ ꯏꯕꯥꯅꯤꯅ ꯂꯥꯛꯏꯁꯦ? ꯑꯣꯖꯥ, ꯉꯁꯥꯏ ꯃꯈꯩ ꯑꯣꯖꯥꯗ ꯍꯥꯟꯅ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯤꯒꯅꯨ꯫ ꯑꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥ ꯊꯧꯕꯒꯅꯤ꯫ ꯔꯥꯙꯥ ꯊꯧꯕ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅꯗꯤ ꯃꯁꯥꯗꯨ ꯐꯨꯟꯀꯠꯂꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯃꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯕ? ꯑꯗꯨꯒ ꯅꯪꯅ ꯑꯩ ꯄꯨꯔꯛꯏꯁꯤꯅ ꯀꯔꯤꯒꯤ? ꯄꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯈꯪꯗꯦ ꯑꯩꯁꯨ ꯑꯣꯖꯥ, ꯇꯥ ꯊꯧꯕꯅ ꯑꯣꯖꯥꯒ ꯑꯝꯇꯪ ꯎꯅꯕ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕꯤꯔꯨꯔꯣ꯫ ꯔꯥꯙꯥ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯀꯥꯏꯗꯒꯤ ꯑꯝꯇꯁꯨ ꯀꯧꯅꯗꯕ ꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯆꯪꯁꯤꯜꯂꯒ ꯀꯧꯔꯨꯗꯣꯏꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯣꯖꯥ, ꯃꯤꯡꯗ ꯑꯣꯏꯔꯕꯁꯨ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣ ꯆꯠꯂꯣꯕ꯫ ꯔꯥꯙꯥ ꯃꯈꯣꯡ ꯑꯅꯤꯗꯨꯅꯗꯤ ꯊꯧꯕꯒꯤ ꯃꯥꯏꯀꯩꯗ ꯊꯥꯡꯖꯤꯜꯂꯕꯅꯤ, ꯍꯥꯏꯅ ꯊꯥꯡꯕꯁꯨ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯀꯥꯏ ꯊꯤꯕꯤ ꯁꯥꯁꯤꯟꯅꯗꯨꯅ ꯑꯃꯨꯛꯁꯨ ꯃꯔꯩ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁ, ꯇꯜꯂꯤꯗ ꯄꯤꯌꯥꯏꯅꯨ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯄꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯥꯙꯥꯕꯨ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯏꯜꯂꯤ꯫
ꯑꯣꯖꯥ ꯁꯦ ꯀꯨꯏꯔꯣꯏꯕ ꯐꯠ ꯎꯅ ꯊꯣꯛꯎꯔꯣꯕ ꯄꯤꯌꯥꯏꯅꯨ ꯔꯥꯙꯥꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯨꯝꯅ ꯂꯨꯝꯅ ꯊꯥꯡꯖꯤꯜꯂꯤ ꯔꯥꯙꯥ ꯂꯥꯛꯄ ꯎꯕꯗ ꯍꯧꯅ ꯈꯪꯕ ꯃꯥꯒꯤ ꯃꯔꯨꯞꯅ ꯇꯔꯥꯝꯅ ꯑꯣꯛꯂꯛꯏ ꯑꯦ ꯁꯣꯝꯁꯨ ꯂꯥꯛꯄꯤꯔꯦ ꯔꯥꯙꯥ ꯇꯞꯅ ꯈꯨꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯤꯔꯤꯕ ꯃꯥꯂꯪꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯤꯡꯗꯨꯕꯨ ꯔꯥꯙꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯣ ꯔꯥꯙꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯣ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯊꯧꯕ ꯃꯥꯅ ꯁꯣꯝꯕꯨ ꯑꯃꯨꯛꯇꯪ ꯎꯖꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯧꯖꯕꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯌꯨ ꯔꯥꯙꯥ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯧꯕꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯊꯧꯕ ꯃꯥꯅ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯤꯀꯨꯞ ꯐꯥꯗꯅ ꯍꯦꯛ ꯃꯤꯆꯥꯟꯅꯔꯨꯏ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯤꯜ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯎꯝꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯥꯂꯪꯕ ꯅꯣꯛꯇꯨꯅ ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯗꯧꯔꯤꯍꯦ ꯔꯥꯙꯥ ꯃꯤꯡ ꯍꯦꯛꯇ ꯀꯧꯔꯒꯦꯀꯣ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕꯅꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯍꯧꯈꯣ ꯔꯥꯙꯥ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯈꯨꯝꯃꯤ ꯊꯧꯕ ꯔꯥꯙꯥꯗ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯔꯥꯙꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯔꯥꯙꯥ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯐꯣꯡꯅ ꯈꯨꯝꯂꯛꯏ ꯍꯥ ꯍꯣꯏ ꯔꯥꯙꯥ ꯍꯥꯏꯕꯅꯤ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯩꯒꯤꯅꯣ ꯄꯥꯈꯠꯂꯤꯗꯣ ꯑꯩ ꯀꯤꯕꯒꯤꯔꯣ ꯏꯕꯥꯅꯤꯈꯛ ꯂꯩꯕꯁꯦ ꯀꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯊꯧꯕ ꯍꯟꯗꯛꯃꯨꯛꯇꯤ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯑꯩ ꯎꯕꯗ ꯅꯪꯒꯤ ꯅꯁꯥꯗꯣ ꯊꯛꯀꯠꯄꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯈꯨꯖꯤꯟꯅ ꯁꯤꯛꯄꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯔꯥꯙꯥ ꯊꯧꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯝꯕꯗꯤ ꯇꯧꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯐꯠ ꯌꯦꯡꯂꯨꯏ ꯊꯧꯕ ꯃꯥꯁꯨ ꯍꯟꯗꯦ ꯑꯣꯏ ꯊꯪꯕ ꯄꯤꯁꯨꯝ ꯑꯗꯨ ꯐꯠ ꯏꯟꯈꯠꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯉꯥꯎꯍꯜꯂꯒꯦ ꯃꯇꯥꯒꯨꯝꯅ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯆꯤꯜ ꯊꯧꯔꯕ ꯇꯦꯟꯖꯩ ꯑꯗꯨ ꯉꯥꯛꯊꯣꯛꯄ ꯊꯩꯗꯣꯛꯄ ꯉꯝꯂꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ ꯔꯥꯙꯥ ꯆꯤꯟꯕꯥꯜꯗ ꯄꯜꯂꯒ ꯂꯩꯔꯝꯕ ꯋꯥꯍꯩ ꯑꯃ ꯐꯠ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯁꯦ ꯍꯥꯏꯕꯤꯕꯕꯣ ꯃꯇꯝꯁꯦ ꯊꯦꯡꯉꯤ ꯊꯧꯕ ꯅꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯇꯥꯅꯤꯡꯕꯩ ꯋꯥꯅꯤꯅꯦ ꯅꯪꯒꯤꯁꯦ ꯔꯥꯙꯥ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯈꯖꯤꯛ ꯅꯣꯛꯏ ꯑꯗꯨꯒꯤ ꯅꯠꯆꯗꯦꯗ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯊꯧꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ ꯀꯥ ꯍꯦꯟꯕ ꯉꯥꯎꯁꯤꯟꯅꯕ ꯃꯇꯧ ꯎꯠꯂꯨꯔꯕꯁꯨ ꯅꯨꯄꯤ ꯃꯥꯅ ꯍꯩꯅꯈꯤꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯔꯥꯙꯥꯗ ꯄꯤ ꯁꯦ ꯑꯩꯅ ꯌꯥꯝ ꯍꯩꯖꯗꯨꯅ ꯌꯦꯛꯆꯕꯗꯤ ꯅꯠꯆꯗꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯕꯗꯤ ꯔꯥꯙꯥꯒꯤ ꯃꯥꯟꯗꯞꯇ ꯊꯦꯠꯄꯤꯗꯨꯅ ꯑꯉꯥꯎꯕ ꯂꯥꯏꯌꯦꯛꯄ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯥꯡꯇꯛꯅꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯔꯦ ꯍꯥꯏꯅ ꯈꯟꯖꯒꯦ ꯔꯥꯙꯥ ꯊꯧꯕꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯗ ꯊꯧꯕꯗ ꯉꯛꯅ ꯌꯦꯡꯏ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯉꯛ ꯑꯗꯨ ꯈꯖꯤꯛ ꯏꯜꯂꯒ ꯃꯥꯅ ꯄꯤꯔꯤꯕꯗꯨ ꯂꯧꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯔꯥꯙꯥ ꯊꯧꯕꯗꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯗꯨ ꯂꯧꯗꯨꯅ ꯄꯥꯏꯔꯨꯏ ꯈꯨꯠꯅ ꯊꯦꯡꯂꯨꯕ ꯁꯛꯇꯝ ꯑꯃ ꯍꯥꯟꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯏ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯔꯥꯙꯥ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯧꯕꯗ ꯌꯦꯡꯏ ꯊꯧꯕꯅ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥ ꯉꯥꯡꯒꯟꯗꯕ꯭ꯔꯥ ꯑꯩꯗꯤ ꯍꯥꯟꯅ ꯉꯥꯡꯂꯝꯗ꯭ꯔꯁꯨ ꯏꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯅꯪꯅ ꯂꯦꯞꯂꯕꯁꯤꯗꯗꯤ ꯉꯥꯡꯗꯕ ꯉꯝꯗ꯭ꯔꯤ ꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯊꯧꯕꯗ ꯎꯠꯂꯤ ꯁꯤ ꯅꯪꯅꯔꯥ ꯅꯪꯅ ꯌꯦꯛꯏꯔꯣ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯖꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯋꯥ ꯑꯗꯨꯛ ꯂꯨꯅ ꯂꯨꯅ ꯉꯥꯡꯉꯤꯗꯨꯕꯣ ꯚꯥꯞ ꯇꯥꯗꯕ꯭ꯔꯣ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯏꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯄꯥꯝꯖꯔꯕ꯭ꯔꯣ ꯂꯥꯏꯁꯤꯡꯗꯣ ꯄꯥꯝꯖꯔꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅꯗꯤ ꯆꯤꯡꯗꯤ ꯆꯤꯡꯅꯈꯤꯕꯅꯤ ꯀꯔꯤ ꯆꯤꯡꯅꯔꯤꯕ ꯔꯥꯙꯥ ꯊꯧꯕꯒꯤ ꯀꯣꯏꯗꯕ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯏ ꯂꯥꯏ ꯑꯌꯦꯛꯄꯗꯣ ꯇꯥ ꯊꯧꯕꯅ ꯃꯥꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯅꯗꯤ ꯇꯥ ꯊꯧꯕꯅ ꯅꯠꯇꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯅꯅꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯆꯤꯡꯅꯔꯕꯁꯨ ꯑꯗꯨꯝ ꯇꯣꯛꯈꯤꯕꯅꯤ ꯊꯧꯕ ꯅꯣꯛꯇꯨꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯏꯔꯝꯅꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ
ꯈꯪꯉꯤ꯫ ꯊꯧꯕ ꯔꯥꯙꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯥꯏ ꯌꯦꯛꯄꯤꯕꯒꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯄꯤꯔꯔꯣꯏꯗ꯭ꯔꯣ? ꯔꯥꯙꯥ ꯊꯧꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯜ ꯊꯧꯅꯕ ꯌꯦꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯨꯅ ꯌꯦꯛꯄꯤꯕ꯭ꯔꯥ? ꯊꯧꯕꯁꯨ ꯀꯥꯟꯅꯗꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯔꯥꯙꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯃꯜ ꯊꯧꯔꯤꯕ? ꯊꯧꯕ ꯔꯥꯙꯥꯗ ꯌꯦꯡꯗꯨꯅ ꯃꯃꯜ ꯊꯧꯕ ꯅꯠꯇꯦ, ꯊꯃꯣꯏꯗꯨ ꯅꯤꯖꯕꯅꯤ꯫ ꯔꯥꯙꯥ ꯅꯣꯛꯂꯗꯨꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯤꯍꯨꯜ ꯃꯄꯥ ꯑꯗꯨꯗ ꯊꯝꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯁꯤꯜꯂꯒ ꯊꯧꯕꯗ ꯁꯤꯟꯅꯩ꯫ ꯁꯦ ꯇꯥ ꯊꯧꯕ, ꯂꯧꯁꯤꯜꯂꯨ꯫ ꯍꯥꯊꯨ ꯍꯥꯊꯨ ꯄꯤꯔꯛꯏ ꯈꯟꯕꯤꯒꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯅꯨꯡꯁꯤꯈꯤꯕꯁꯨ ꯅꯠꯆꯗꯦ, ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯊꯧꯕ ꯃꯁꯥꯗꯣ ꯍꯔꯥꯎꯃꯟꯕꯅ ꯐꯟ ꯐꯟ ꯍꯦꯛ ꯆꯣꯡꯗꯨꯅ ꯂꯥꯎꯅꯤꯡꯕ ꯐꯥꯎꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯙꯥ ꯃꯥꯅ ꯃꯅꯥꯛꯇ ꯂꯦꯞꯂꯝꯗ꯭ꯔꯕ ꯃꯗꯨ ꯐꯥꯎꯕ ꯇꯧꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯦ꯫ ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯊꯧꯕ ꯔꯥꯙꯥꯗ ꯃꯤꯆꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯦꯡꯗꯨꯅ ꯂꯩꯔꯒꯗꯕ ꯈꯨꯠꯁꯥ ꯑꯁꯤꯗ ꯁꯤꯟꯅꯔꯛꯂꯤꯕꯗꯤ? ꯑꯣꯟꯅꯗ꯭ꯔꯣ ꯅꯪꯅ ꯁꯤꯟꯅꯔꯛꯂꯤꯕ ꯃꯐꯝꯁꯦ? ꯔꯥꯙꯥ ꯃꯁꯥꯗꯣ ꯏꯪꯉꯛ ꯉꯛꯏ꯫ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯊꯧꯕ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯍꯨꯜ ꯍꯨꯜꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯠꯆꯣꯏ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗ ꯄꯤꯗꯧ ꯅꯠꯇ꯭ꯔꯣ? ꯔꯥꯙꯥ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯊꯧꯕꯗ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯃꯛ ꯊꯃꯣꯏ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯈꯤꯔꯝꯃꯤ꯫